ꯆꯦꯛ ꯆꯦꯛ ꯃꯌꯥꯝ ꯃꯌꯥꯝ ꯇꯥꯕ ꯐꯪꯕꯤꯕ꯭ꯔꯣ ꯃꯌꯥꯝ ꯇꯥꯕ ꯐꯪꯕꯤꯕ꯭ꯔꯣ ꯆꯦꯛ ꯆꯦꯛ ꯑꯃꯨꯛꯀ ꯆꯦꯛ ꯇꯧꯖꯔꯤ ꯃꯈꯣꯟ ꯑꯁꯤ ꯇꯥꯕ ꯐꯪꯕꯤꯕ꯭ꯔꯣ ꯀꯃꯦꯟꯇ ꯑꯃꯗ ꯄꯤꯕꯤꯔꯣ 1 2 3 4 ꯆꯦꯛ ꯂꯣꯛꯗꯥꯎꯟ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯂꯦꯟꯕꯤꯔꯤꯒꯦ ꯃꯌꯥꯝ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯗ ꯑꯉꯥꯡ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯄ ꯁ꯭ꯀꯨꯜ ꯀꯥꯈꯠꯂꯛꯄ ꯑꯉꯥꯡ ꯃꯌꯥꯝ ꯃꯣꯏ ꯃꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯇ ꯊꯤꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯋꯤ ꯑꯗꯩꯗ ꯒꯨꯒꯜꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯒꯗꯒꯦ ꯑꯣꯔ ꯄꯣꯠ ꯆꯩ ꯊꯤꯕꯗ ꯂꯥꯏꯍꯟꯅꯕ ꯇ꯭ꯔꯤꯛꯁ ꯈꯔ ꯏꯆꯝ ꯆꯝꯕ ꯇ꯭ꯔꯤꯛꯁ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯕ ꯇ꯭ꯔꯤꯛꯁ ꯉꯥꯛꯇꯅꯤ ꯑꯗꯨ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯃꯈꯥ ꯆꯠꯊꯁꯤꯔꯣ
ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯗ ꯒꯨꯒꯜꯁꯦ ꯑꯩꯈꯣꯏ ꯐꯣꯟꯗꯒꯤ ꯑꯦꯛꯁꯦꯁ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗꯒꯤ ꯑꯦꯛꯁꯦꯁ ꯇꯧꯔꯁꯨ ꯌꯥꯏ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯃꯁꯤ ꯑꯩ ꯒꯨꯒꯜꯁꯦ ꯋꯦꯕ ꯕ꯭ꯔꯥꯎꯖꯔ ꯑꯃ ꯃꯣꯁꯂꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟꯗꯗꯤ ꯌꯥꯎꯔꯛꯏꯁꯦ ꯀ꯭ꯔꯣꯝ ꯒꯨꯒꯜꯅ ꯁꯥꯕ ꯁꯣꯐꯋꯦꯔ ꯑꯃ ꯌꯥꯎꯔꯛꯏ ꯀ꯭ꯔꯣꯝ ꯍꯥꯏꯅ ꯃꯥꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯒꯤ ꯑꯅꯝꯕꯅ ꯒꯨꯒꯜ ꯁꯔꯆꯁꯦ ꯇꯧꯅꯩ ꯒꯨꯒꯜ ꯁꯔꯆꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯋꯦꯕꯁꯥꯏꯠ ꯑꯃ ꯆꯪꯗꯕ ꯌꯥꯗꯦ google.com ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯒꯨꯒꯜ ꯍꯥꯏꯔꯤꯕ ꯃꯁꯤ ꯋꯦꯕꯁꯥꯏꯠꯁꯤ ꯄꯦꯖ ꯑꯃꯈꯛꯇꯪ ꯂꯩꯕ ꯋꯦꯕꯁꯥꯏꯠꯅꯤ ꯑꯇꯣꯞꯄꯒꯤ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯔꯝꯃꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝ ꯂꯩ ꯍꯧꯖꯤꯛꯀꯤ ꯆꯠꯊꯔꯤꯕ ꯀꯣꯔꯣꯅꯥꯒꯤ ꯂꯥꯏꯅꯥꯁꯤꯒꯤ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯃꯣꯏ ꯒ꯭ꯔꯥꯐ ꯀꯩꯀꯥ ꯌꯦꯡꯅꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯕꯨ ꯒꯨꯒꯜꯗꯤ ꯄꯦꯖ ꯑꯃꯈꯛꯇꯪ ꯂꯩꯕ ꯋꯦꯕꯁꯥꯏꯠ ꯑꯃꯈꯛꯅꯤ ꯁꯤꯒꯤ ꯄꯦꯖ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯕꯤꯔꯤꯕ ꯄꯦꯖꯁꯤꯃꯈꯛ ꯂꯩꯖꯕ ꯋꯦꯕꯁꯥꯏꯠꯅꯤ ꯕꯠ ꯃꯄꯥꯡꯒꯜꯗꯤ ꯌꯥꯝ ꯀꯟꯕ ꯁꯤꯁꯦ ꯒꯨꯒꯜꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯁꯔꯆ ꯏꯟꯖꯤꯟ ꯍꯥꯏ ꯁꯔꯆ ꯏꯟꯖꯤꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯣꯚꯔ ꯗ ꯏꯟꯇꯔꯅꯦꯠꯇ ꯂꯩꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯁꯔꯆ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯈꯤꯕ ꯋꯦꯕꯁꯥꯏꯠ ꯑꯃꯅꯤ ꯑꯗ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯕꯗ ꯗꯤꯛꯁꯅꯥꯔꯤꯒꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯗꯤꯛꯁꯅꯥꯔꯤꯗ ꯑꯩꯈꯣꯏꯅ ꯊꯤꯗꯣꯏꯁꯦ ꯋꯥꯍꯩ ꯑꯃ ꯊꯤꯔꯒ ꯃꯥꯒꯤ ꯃꯤꯅꯤꯡ ꯊꯤ ꯕꯠ ꯑꯩꯈꯣꯏ ꯒꯨꯒꯜꯗꯅ ꯀꯔꯤ ꯊꯤꯕ ꯌꯥꯒꯦ ꯍꯥꯏꯕꯗ ꯋꯦꯕꯁꯥꯏꯠꯇ ꯂꯩꯈꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯊꯤꯕ ꯌꯥꯏ ꯑꯗ ꯋꯦꯕꯁꯥꯏꯠꯇ ꯀꯔꯤ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯒꯨꯒꯜꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯄꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯤꯇꯪ ꯑꯩꯒꯤ ꯌꯥꯝ ꯍꯩꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯀꯝꯄ꯭ꯌꯨꯇꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯝ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯏꯆꯝ ꯆꯝꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦ ꯕꯤ ꯁꯤꯗ ꯌꯥꯎꯕ ꯑꯜꯐꯥꯕꯦꯠꯇ ꯌꯥꯎꯕ ꯑꯦꯄꯜ ꯑꯦ ꯐꯣꯔ ꯑꯦꯄꯜ ꯍꯥꯏꯅ ꯑꯩꯈꯣই ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯝꯃꯛꯑꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯝꯃꯤꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯑꯦꯄꯜꯁꯦ ꯑꯩꯈꯣꯏ ꯒꯨꯒꯜꯗ ꯊꯤꯁꯦ ꯁꯤ ꯒꯨꯒꯜꯒꯤ ꯂꯣꯒꯣꯅꯤ ꯃꯥꯒꯤ ꯁꯤꯗꯩꯗ ꯁꯔꯆ ꯇꯧꯐꯝꯒꯤ ꯃꯥꯒꯤ ꯇꯦꯛꯁ ꯕꯣꯛꯁ ꯂꯥꯛꯀꯅꯤ ꯒꯨꯒꯜ ꯁꯔꯆ ꯍꯥꯏꯕ ꯕꯇꯟ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯑꯥꯏ ꯑꯦꯝ ꯐꯤꯂꯤꯡ ꯂꯛꯀꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯋꯤ ꯁꯤꯒꯤ ꯑꯦꯄꯜꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯊꯤꯅꯕ ꯇꯧꯁꯦ ꯑꯝꯇ ꯍꯥꯟꯅꯀꯣ ꯑꯦꯄꯜ ꯍꯥꯏꯅ ꯑꯩ ꯏꯔꯅꯤ ꯐꯣꯟꯗꯒꯤ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯀꯤꯄꯦꯗꯇꯣ ꯊꯣꯛꯂꯛꯑꯒ ꯑꯗꯨꯝ ꯑꯦꯄꯜꯁꯦ ꯃꯦꯠꯂꯒꯦ ꯑꯗꯨꯒ ꯑꯩ ꯐꯨꯖꯤꯜꯂꯒ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕ ꯑꯍꯥꯟꯕꯒꯤꯗ ꯍꯥꯏꯅꯈꯤꯕꯗꯨꯗꯤ ꯑꯦꯄꯜ ꯍꯥꯏꯕ ꯁꯤ ꯑꯦ ꯐꯣꯔ ꯑꯦꯄꯜ ꯍꯥꯏꯅ ꯈꯟꯅꯔꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯈꯪꯅꯩꯁꯦ ꯍꯩꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯎꯍꯩ ꯑꯦꯄꯜꯗꯨꯅꯦꯕ ꯕꯠ ꯑꯦꯄꯜ ꯍꯥꯏꯔꯒ ꯒꯨꯒꯜꯗ ꯊꯣꯛꯂꯛꯏꯁꯤꯗꯤ ꯀꯔꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯦꯄꯜꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯦꯄꯜ ꯍꯥꯏꯁꯦ ꯀꯔꯝꯕ ꯑꯦꯄꯜꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯑꯃꯦꯔꯤꯀꯥꯒꯤ ꯃꯜꯇꯤ ꯅꯦꯁꯅꯦꯜ ꯀꯝꯄꯅꯤ ꯑꯃꯅꯤ ꯑꯥꯏꯐꯣꯟ ꯑꯗꯒꯤ ꯃꯦꯛ ꯄꯤ ꯁꯤ ꯃꯌꯥꯝ ꯁꯥꯕ ꯃꯤꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯅꯔꯤꯕ ꯍꯩꯒꯤ ꯑꯦꯄꯜꯗꯨ ꯅꯠꯇꯦꯕ ꯑꯩꯅ ꯊꯤꯅꯤꯡꯉꯤꯁꯤꯗꯤ ꯑꯦꯄꯜꯒꯤ ꯍꯩꯒꯤ ꯑꯦꯄꯜꯗꯨꯅꯦꯕ ꯃꯁꯤꯅ ꯇꯥꯛꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯗ ꯐꯤꯆꯔ ꯑꯃ ꯌꯥꯎꯖꯩ ꯁꯔꯆ ꯏꯟꯖꯤꯟ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟ ꯍꯥꯏꯅ ꯑꯦꯄꯜ ꯀꯧꯕ ꯀꯝꯄꯅꯤꯁꯤꯅ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯑꯦꯄꯜ ꯍꯥꯏꯅ ꯒꯨꯒꯜꯗ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯣꯏꯁꯦ ꯍꯥꯟꯅ ꯊꯣꯛꯅꯕ ꯍꯥꯏꯅ ꯃꯣꯏꯗ ꯃꯤꯁꯤꯡꯁꯦ ꯆꯪꯉꯛꯅꯕ ꯍꯥꯏꯅ ꯃꯣꯏꯅ ꯁꯔꯆ ꯏꯟꯖꯤꯟ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯈ꯭ꯔꯕꯅꯦ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇꯣ ꯑꯗꯨꯅꯅꯦ ꯃꯣꯏ ꯍꯥꯟꯅ ꯊꯣꯛꯂꯛꯏꯁꯦ ꯕꯠ ꯑꯩꯅ ꯄꯥꯝꯃꯨꯕꯗꯨꯅ ꯑꯦꯄꯜ ꯀꯧꯕ ꯍꯩꯗꯣ ꯄꯥꯝꯕ ꯑꯗꯨꯅ ꯒꯨꯒꯜꯗ ꯑꯩꯈꯣꯏꯅ ꯊꯤꯕ ꯃꯇꯝꯗ ꯃꯁꯤꯅ ꯇꯥꯛꯏꯗꯤ ꯑꯦꯄꯜꯁꯦ ꯑꯦꯄꯜ ꯈꯛꯇꯪ ꯊꯤꯕꯤꯔꯅꯣꯕ ꯑꯦꯄꯜ ꯍꯥꯏꯕ ꯐ꯭ꯔꯨꯏꯠ ꯍꯥꯏꯅ ꯏꯕꯤꯌꯨ ꯃꯤꯟꯁ ꯑꯦꯄꯜꯅ ꯑꯦꯄꯜ ꯈꯛ ꯊꯤ ꯇꯥꯔꯒꯗꯤ ꯃꯈꯜ ꯃꯈꯜ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯄꯥꯝꯕ ꯄꯣꯠꯁꯦ ꯑꯦꯄꯜ ꯐ꯭ꯔꯨꯠꯅꯤ ꯎꯍꯩꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯊꯤꯕꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤꯁꯤꯗ ꯑꯦꯄꯜꯒꯤ ꯃꯔꯝꯗ ꯋꯤꯀꯤꯄꯤꯗꯤꯌꯥ ꯁꯤ ꯋꯤꯀꯤꯄꯤꯗꯤꯌꯥꯁꯦ ꯌꯥꯝ ꯐꯥꯎꯕ ꯋꯦꯕꯁꯥꯏꯠ ꯑꯃꯅꯤ ꯁꯤꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯃ ꯁꯤꯁꯨ ꯏꯟꯗꯦꯛꯁ ꯇꯧꯔꯒ ꯂꯩꯕ ꯖꯒꯥ ꯑꯃꯅꯤ ꯁꯤꯗꯅ ꯁꯤ ꯋꯤꯀꯤꯄꯤꯗꯤꯌꯥ ꯌꯥꯎꯔꯤꯁꯦ ꯑꯩ ꯈꯤꯇꯪ ꯆꯤꯡꯁꯤꯟꯖꯔꯛꯀꯦ ꯁꯤꯒꯤ ꯋꯤꯀꯤꯄꯤꯗꯤꯌꯥ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯅꯤꯡꯉꯤꯁꯤꯗꯤ ꯑꯦꯄꯜ ꯍꯥꯏꯕ ꯋꯦꯕꯁꯥꯏꯠ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯦꯄꯜ ꯍꯥꯏꯕ
ꯒꯥꯟꯙꯤꯒꯤ ꯀꯃꯦꯟ ꯑꯃ ꯂꯩꯌꯦ ꯄꯥꯏꯊꯟꯒ ꯄꯤ ꯑꯩꯆ ꯄꯤꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯒꯦ ꯍꯥꯏ ꯃꯁꯤ ꯄꯥꯏꯊꯟꯒ ꯄꯤ ꯑꯩꯆ ꯄꯤꯒꯁꯦ ꯖꯒꯥ ꯈꯦꯠꯅꯕꯒꯤ ꯃꯐꯝ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯗꯨꯒꯤ ꯃꯇꯨꯡꯗꯤ ꯏꯜꯂꯦ ꯕꯠ ꯋꯦꯕ ꯁꯥꯏꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯕꯦꯖ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯏꯕꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯦ ꯄꯥꯏꯊꯟ ꯁꯣꯔꯤ ꯄꯤ ꯑꯩꯆ ꯄꯤꯅ ꯁꯤꯖꯤꯟꯅꯩ ꯄꯥꯏꯊꯟꯁꯤꯗꯤ ꯃꯣꯁꯂꯤ ꯁꯤꯖꯤꯟꯅꯗꯕ ꯅꯠꯇꯦ ꯄꯥꯏꯊꯟꯁꯨ ꯕꯠ ꯃꯥꯏ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯖꯒꯥꯗꯣ ꯈꯤꯇꯪ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦ ꯋꯦꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯕꯗ ꯑꯗꯨꯝ ꯄꯥꯏꯊꯟꯁꯨ ꯁꯤꯖꯤꯟꯅꯩ ꯕꯠ ꯃꯣꯏ ꯑꯅꯤꯒꯤ ꯖꯒꯥꯁꯦ ꯗꯤꯄꯦꯟ ꯇꯧꯋꯦ ꯄꯤ ꯑꯩꯆ ꯄꯤꯅꯗꯤ ꯋꯦꯕ ꯕꯦꯖ ꯔꯣꯝꯗ ꯌꯥꯝ ꯆꯠꯁꯜꯂꯛꯑꯦ ꯑꯃꯁꯤꯅ ꯁꯔꯚꯔ ꯁꯥꯏꯠꯇꯗꯤ ꯇꯧꯋꯤ ꯄ꯭ꯂꯁ ꯁ꯭ꯇꯦꯟ ꯑꯂꯣꯟ ꯋꯦꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯨ ꯏꯕ ꯌꯥꯏ ꯄꯥꯏꯊꯟꯗꯗꯤ ꯃꯥꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯖꯒꯥ ꯈꯦꯠꯅꯩ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕꯒꯤꯗꯤ ꯖꯒꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯃꯄꯥꯡꯒꯜꯁꯨ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯆꯈꯠꯂꯛꯄꯗꯗꯤ ꯄꯥꯏꯊꯟꯁꯦ ꯌꯥꯝ ꯊꯤ ꯄꯋꯥꯔꯐꯨꯜ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯕꯦꯁ ꯄ꯭ꯂꯁ ꯑꯗꯒꯤ ꯑꯦ ꯑꯥꯏꯗ ꯇꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯃꯌꯥꯝꯗꯗꯤ ꯃꯣꯁꯂꯤ ꯄꯥꯏꯊꯟ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯄꯤ ꯑꯩꯆ ꯄꯤꯁꯤꯗꯤ ꯃꯣꯁꯂꯤ ꯖꯁ ꯋꯦꯕ ꯕꯦꯁ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯣꯝꯗ ꯂꯣꯏ ꯆꯠꯈ꯭ꯔꯦꯀꯣ ꯑꯣꯀꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯦꯄꯜꯒꯤ ꯃꯇꯥꯡꯗ ꯋꯤꯀꯤꯄꯤꯗꯤꯌꯥꯗ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯁꯔꯁ ꯇꯧꯔꯛꯄꯁꯤꯗ ꯑꯦꯄꯜꯅ ꯉꯁꯥꯏ ꯊꯣꯛꯂꯛꯄꯗꯨꯗꯤ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯗꯨꯗꯤ ꯑꯩꯅ ꯑꯦꯄꯜ ꯈꯛꯇꯪ ꯏꯕꯗ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦꯀꯣ ꯑꯦꯄꯜ ꯈꯛꯇꯪ ꯏꯕꯗꯗꯤ ꯉꯁꯥꯏ ꯊꯣꯛꯂꯛꯈꯤꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤ ꯑꯦꯄꯜ ꯀꯝꯄꯅꯤꯁꯤ ꯊꯣꯛꯂꯛꯄꯅꯦꯕ ꯐꯣꯟ ꯁꯥꯕ ꯑꯗꯒꯤ ꯃꯦꯛꯀꯤ ꯄꯤ ꯁꯤ ꯁꯥꯕ ꯑꯗꯨꯃ ꯑꯗꯨ ꯑꯦꯄꯜ ꯐ꯭ꯔꯨꯏꯠ ꯍꯥꯏꯅ ꯏꯕ ꯃꯇꯝꯗꯅ ꯎꯍꯩꯗꯨ ꯍꯥꯏꯔꯀꯥꯟꯗꯗꯤ ꯎꯍꯩꯗꯨ ꯆꯞ ꯆꯥꯅ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯗꯨꯅ ꯁꯤꯅ ꯇꯥꯛꯄꯗꯤ ꯒꯨꯒꯜꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯊꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯋꯥꯍꯩ ꯑꯃꯈꯛ ꯅꯠꯇ꯭ꯔ ꯑꯅꯤꯈꯛ ꯁꯤꯖꯤꯟꯅꯕꯤꯒꯅꯣꯕ ꯌꯥꯔꯤꯈꯣꯏ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯃꯤꯟꯁ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯟꯇꯦꯟꯁ ꯑꯃ ꯄꯨꯔꯥ ꯒꯨꯒꯜꯗ ꯏꯁꯟꯕꯤꯌꯣ ꯒꯨꯒꯜꯗ ꯁꯦꯟꯇꯦꯟꯁ ꯑꯃ ꯏꯁꯟꯕꯤ ꯇꯥꯔꯒꯗꯤ ꯃꯥꯅ ꯂꯣꯏ ꯃꯥꯅ ꯑꯩꯈꯣꯏꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯃꯑꯣꯡꯗ ꯆꯞ ꯆꯥꯅ ꯀꯟꯚꯔꯖꯦꯁꯟꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯩꯍꯟꯕꯤꯌꯨ ꯒꯨꯒꯜꯗ ꯊꯤꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯒꯨꯒꯜꯅꯁꯨ ꯑꯦꯛꯖꯦꯛ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯟꯁꯔꯗꯨ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯎꯍꯩꯅꯤꯀꯣ ꯁꯤꯅ ꯎꯍꯩꯁꯤ ꯃꯈꯥꯁꯤꯗ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝ ꯌꯥꯎꯔꯝꯃꯅꯤ ꯋꯤꯀꯤꯄꯤꯗꯤꯌꯥꯗ ꯑꯗꯒꯤ ꯃꯥꯒꯤ ꯍꯦꯜꯊ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯁꯤꯁꯤꯅꯤ ꯏꯆꯝ ꯆꯝꯕ ꯒꯨꯒꯜ ꯁꯔꯁꯇ ꯍꯥꯏꯇꯥꯔꯦꯅꯦ ꯒꯨꯒꯜ ꯁꯔꯁꯇ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯛꯑꯅꯤ ꯑꯣꯀꯦ ꯁꯤꯃ ꯂꯩꯔꯦ ꯃꯊꯪꯒꯤ ꯑꯣꯞꯁꯟ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯥꯏꯇꯥꯔꯒꯗꯤ ꯒꯨꯒꯜꯗ ꯊꯤꯕ ꯃꯇꯝꯗ ꯋꯥꯍꯩ ꯑꯃꯈꯛꯇꯪꯒ ꯍꯥꯞꯄꯒ ꯊꯤꯕꯤꯔꯨꯅꯨ ꯏꯐ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯅꯤꯄꯨꯔꯒ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯤ ꯁꯣꯔꯤ ꯑꯩ ꯇꯥꯏꯞ ꯈꯔ ꯂꯩꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯀꯦꯄꯤꯇꯦꯜꯒ ꯁꯨꯃꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯊꯣꯛꯆꯔꯛꯏꯁꯦ ꯃꯅꯤꯄꯨꯔ ꯈꯛꯇꯪ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯅꯤꯀꯣ ꯃꯅꯤꯄꯨꯔ ꯈꯛꯇꯪꯗꯨ ꯗꯔꯀꯥꯔ ꯂꯩꯕꯩꯅꯤ ꯃꯅꯤꯄꯨꯔ ꯍꯦꯟꯅ ꯊꯤꯔꯤꯁꯦ ꯑꯗꯨ ꯅꯠꯇꯕ ꯑꯩꯒꯤ ꯈꯪꯅꯤꯡꯕ ꯄꯣꯠꯇꯣ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯅꯠꯇꯕꯤꯗ ꯁꯦꯟꯇꯦꯟꯁ ꯑꯃ ꯁꯥꯡꯅ ꯏꯕꯤꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯋꯥꯍꯩꯗꯨꯒꯤ ꯀꯩꯅꯣ ꯍꯦꯟꯅ ꯁꯤꯅꯤ ꯔꯤꯖꯜꯠ ꯄꯤꯔꯛꯄꯗꯣ ꯌꯥꯝ ꯑꯦꯀꯨꯔꯦꯠ ꯑꯣꯏꯅ ꯄꯤꯔꯛꯀꯅꯤ ꯑꯗꯨꯃ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯕꯤꯛꯁꯟ ꯍꯣꯏ ꯒꯨꯒꯜ ꯄꯥꯏꯕ ꯇꯥꯛꯏꯅꯦ ꯒꯨꯒꯜꯁꯦ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯌꯣ ꯀꯥꯟꯅꯔꯛꯄꯁꯨ ꯌꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯆꯔꯛꯇꯣꯏꯁꯦ ꯑꯣꯀꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯑꯦꯄꯜꯗꯨ ꯂꯩꯔꯦ ꯑꯗꯩꯗ ꯑꯩꯅ ꯑꯩꯈꯣꯏ ꯐꯣꯟ ꯌꯥꯝ ꯄꯥꯏꯅꯩ ꯐꯣꯟꯗ ꯌꯥꯝ ꯊꯤꯌꯦ ꯑꯦꯞ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯍꯥꯞꯄꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯕꯦꯁ ꯑꯦꯞꯁ ꯇꯣ ꯁꯄꯣꯁ ꯕꯦꯁ ꯑꯦꯞ ꯈꯔ ꯊꯤꯖꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯦꯞꯁꯦ ꯕꯦꯁ ꯑꯦꯞꯁ ꯑꯦꯁ ꯍꯥꯞꯀꯦꯀꯣ ꯑꯦꯞꯁ ꯈꯔ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯍꯥꯞꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯊꯤꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯊꯤꯅꯤꯡꯉꯦ ꯈꯜꯂꯦ ꯑꯗꯩꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯑꯩ ꯐꯣꯟꯁꯦ ꯏꯟꯗꯤꯌꯥꯗ ꯑꯣꯔ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯥꯏꯅꯔꯤꯁꯦ ꯐꯣꯟꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯈꯛꯇ ꯅꯠꯇꯦ ꯑꯥꯏꯐꯣꯟꯁꯨ ꯄꯥꯏꯔꯤ ꯑꯗꯒꯤ ꯕꯦꯖ ꯃꯥꯒꯤ ꯑꯣ ꯑꯦꯁ ꯑꯣꯏꯖꯕꯁꯤ ꯃꯈꯜ ꯃꯈꯜ ꯂꯩꯕ ꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯩꯗ ꯑꯩꯅ ꯕꯦꯁ ꯑꯦꯞ ꯊꯤꯕ ꯃꯇꯝꯗ ꯑꯩꯅ ꯊꯤꯅꯤꯡꯉꯤꯁꯦ ꯁꯤꯗ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯤꯗꯤ ꯌꯦꯡꯕꯤꯔꯣ ꯀꯩꯅꯣꯒꯤ ꯉꯥꯛꯇ ꯊꯣꯛꯂꯛꯑꯦ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯉꯥꯛꯇ ꯊꯣꯛꯂꯛꯑꯦ
Android app Android base app iPhone hairasi iPhone katang for iPhone hai taragadi iPhone gi thole ko ada for Android hai taragadi Android ki thole adida sidida sina ba yaba operator ma le haji minus se tok nambiraba base app hairga minus namaga Android hen thabiraba base app minus Android si nama matamda Android yaugdabida loi tholokani in just example in pizza one go Android cha but masi aina thiba aina Google search to matamda aina yahonning daba wahi me yaw adu nattaba mayam ma thiningaba adu targadi si minus happy means aina si makhada result laiba mayam si Android yaugdabida best app mayam ma thiro haibne ba in si hais best app Apple will be Microsoft base will be Xbox will be Windows will be ko sidida sigi minus operator se masi jine asagi minus sigi operator si kana ba ma si je minus ai yuji ong tanga tawjage ko base app hairaga tak nam matamda sayida thole myam je Android base nga thole kayino ma Android je mi khayam na hena pa aduna Android na popular oibe heli aduna Google na khali je thirak matamda Android na yamna preference pi greba aduna if sometime aina ai app khatagi wanati any atopa matamda su dum si atopa jaga de apply to gibe yani ko Android nataba thining ba hitan ANDROID minus Android hapa matamda kay lagi dagi hakan Android to search result tagi lokthokraga atupa mayam am tholakani sejida koi ulei Apple gi App Store ni sejida Microsoft ki App Store ni sumaina sina Xbox ki male maji si operator ji sina biba kanagani minus operator Biction leibiragadi si hana khangbibrane minus Android minus operator jibo okay makha tarapda akoigi wahi khara thiba matamda climate change hebo wahi ani jai thiye climate change thima tamda wahi haba climate change ne change je atupa wahi na su mi atupa na denote toromba ya means global warming ge so haba means climate change haba ne adigi amana ai atupa ama Google am hangge global global warming sije chap manana dum mayamna lawne global warming is one of the climate changes ne na ko ado si example this mai pizza one atopa jaga da dum apply to be ya gani ko aina pambase sije dai colon ani gadan ko question jage climate change dang yahoning targadi aina thibasida climate change hai why je si yawadang aina thininga web page mayam sida targadi colon ani je si colon ani ko sambio kitang jing jarake si colon ani do enter po sambio sida tholaka do mayam je everything climate change wa atan si yori ba topic mayam je climate change matang da yor loi tholakani or global warming si or have operator je si ju sine bayani
ꯁꯤꯒꯤ ꯃꯈꯥꯗ ꯊꯣꯛꯂꯛꯀꯗꯧꯕ ꯃꯌꯥꯝꯁꯤꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯅꯠꯇ꯭ꯔꯒ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯑꯅꯤꯁꯤꯒꯤ ꯃꯔꯝꯗ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤ ꯊꯤꯕ ꯃꯇꯝꯗ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯣꯄꯔꯦꯇꯔꯁꯦ ꯁꯤꯖꯤꯟꯅ ꯌꯥꯏ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯗ ꯀꯣꯂꯣꯟ ꯀꯣꯠꯁꯤꯜꯂꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯥꯔꯇꯤꯀꯨꯂꯔ ꯁꯤ ꯋꯥꯍꯩꯁꯦ ꯌꯥꯎꯒꯗꯕ ꯋꯦꯕ ꯄꯦꯖ ꯑꯃ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯁꯤꯒꯤ ꯋꯥꯍꯩ ꯃꯌꯥꯝꯁꯤ ꯌꯥꯎꯔꯝꯒꯅꯤ ꯒꯥꯟꯙꯤꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦ ꯗꯤꯐ꯭ꯔꯦꯟꯁ ꯕꯤꯇ꯭ꯋꯤꯟ ꯋꯦꯕꯁꯥꯏꯠ ꯑꯦꯟ ꯋꯦꯕ ꯑꯦꯞꯁ ꯑꯗꯨꯒ ꯑꯃꯅ ꯋꯦꯕ ꯗꯤꯖꯥꯏꯟꯒ ꯋꯦꯕ ꯗꯤꯕꯂꯞꯃꯦꯟꯒ ꯍꯥꯏ ꯋꯦꯕ ꯗꯤꯖꯥꯏꯟ ꯇꯧꯕꯁꯤꯅ ꯃꯁꯛ ꯁꯦꯝꯕꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤꯀꯣ ꯗꯤꯕꯂꯞꯃꯦꯟꯁꯤꯅ ꯋꯦꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯣꯝꯗ ꯂꯥꯛꯀꯗꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯕꯦꯁ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯗꯤ ꯏꯟꯇꯔꯦꯛꯇꯤꯞ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟ ꯁꯔꯚꯔ ꯏꯟꯇꯔꯦꯛꯁꯟ ꯂꯩꯕ ꯋꯦꯕꯁꯥꯏꯠ ꯗꯥꯏꯅꯥꯃꯤꯛ ꯋꯦꯕꯁꯥꯏꯠꯀꯨꯝꯕꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯋꯦꯕ ꯗꯤꯕꯂꯞꯃꯦꯟ ꯂꯣꯝꯗ ꯍꯥꯏ ꯋꯦꯕ ꯗꯤꯖꯥꯏꯟ ꯍꯥꯏꯁꯤꯅ ꯃꯁꯛ ꯌꯨ ꯑꯥꯏ ꯑꯣꯔ ꯌꯨ ꯑꯦꯛꯁ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯖꯔ ꯏꯟꯇꯔꯐꯦꯁ ꯃꯌꯥꯝ ꯗꯤꯖꯥꯏꯟ ꯇꯧꯕꯗꯣ ꯑꯗꯣꯝꯗ ꯍꯥꯏꯅꯩ ꯃꯌꯥꯝꯒꯤ ꯇꯔꯝꯗ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠꯀ ꯋꯦꯕ ꯑꯦꯞꯁꯀ ꯀꯩ ꯈꯦꯠꯅꯒꯦ ꯋꯦꯕꯁꯥꯏꯠꯇꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯋꯦꯕꯁꯥꯏꯠꯅꯤ ꯑꯩꯈꯣꯏ ꯑꯩꯆ ꯇꯤ ꯑꯦꯝ ꯑꯦꯜ ꯕꯦꯁ ꯀꯣ ꯋꯦꯕ ꯑꯦꯞꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯑꯦꯞ ꯑꯣꯏꯅ ꯁꯥꯔꯤꯕꯁꯦ ꯁꯤꯁꯦ ꯋꯦꯕ ꯑꯦꯞ ꯑꯣꯏꯅ ꯁꯥꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯋꯦꯕ ꯑꯦꯞ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯋꯦꯕꯁꯥꯏꯠꯇꯣ ꯗꯥꯏꯔꯦꯛꯂꯤ ꯑꯩꯈꯣꯏꯅ ꯋꯦꯕꯁꯥꯏꯠꯇꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯅ ꯎꯍꯟꯕ ꯃꯤꯟꯁ ꯁꯤꯒꯤ ꯒꯨꯒꯜꯁꯦ ꯒꯨꯒꯜꯒꯤ ꯑꯩꯅ ꯋꯦꯕꯁꯥꯏꯠ ꯑꯃ ꯁꯥꯔꯦ ꯈꯜꯂꯁꯤꯅꯦ ꯁꯄꯣꯁ ꯀꯨꯝꯍꯩ ꯍꯥꯏꯔꯒꯦ ꯀꯨꯝꯍꯩ ꯗꯣꯠ ꯀꯣꯝꯁꯦ ꯁꯤꯁꯤꯅ ꯋꯦꯕꯁꯥꯏꯠꯅꯦꯕ ꯑꯩꯈꯣꯏꯁꯤ ꯋꯦꯕꯁꯥꯏꯠꯅꯤ ꯁꯤꯁꯤꯅ ꯏꯠꯁ ꯑ ꯗꯥꯏꯅꯥꯃꯤꯛ ꯋꯦꯕꯁꯥꯏꯠ ꯁꯤꯒꯤꯁꯤ ꯏꯟꯇꯔꯦꯛꯁꯟ ꯂꯩꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯩ ꯁꯤꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯁꯤꯁꯦ ꯋꯦꯕ ꯕꯦꯖ ꯑꯣꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯃꯤꯟꯁ ꯄꯥꯔꯇꯤꯀꯨꯂꯔ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯀꯤ ꯃꯃꯥꯏꯁꯦ ꯁꯤꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯃꯁꯛꯁꯤꯗ ꯎꯠꯄ ꯑꯃ ꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯅ ꯋꯦꯕ ꯑꯦꯞ ꯍꯥꯏꯅꯩ ꯕꯠ ꯑꯩꯈꯣꯏꯁꯤꯅ ꯄꯨꯔꯥ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯦꯡꯕꯅꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦ ꯄꯤ ꯑꯥꯏ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇ ꯂꯩꯈꯤꯕ ꯗꯥꯇꯥ ꯕꯦꯁꯇꯣ ꯗꯥꯏꯔꯦꯛꯂꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯒꯤ ꯑꯦꯛꯁꯦꯁ ꯇꯧꯍꯟꯕꯅꯦ ꯁꯤꯁꯤꯅ ꯃꯈꯥ ꯇꯥꯕꯗ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯀꯣꯂꯣꯟꯁꯤꯃ ꯈꯪꯕꯤꯔꯣ ꯑꯩꯒꯤ ꯋꯥꯍꯩ ꯄꯥꯔꯇꯤꯀꯨꯂꯔ ꯋꯥꯍꯩ ꯁꯤꯒꯤ ꯋꯥꯍꯩ ꯑꯅꯤꯁꯦ ꯌꯥꯎꯕ ꯊꯤꯅꯤꯡꯉꯒꯗꯤ ꯁꯤꯒꯤ ꯀꯣꯂꯣꯟ ꯑꯅꯤꯁꯤ ꯀꯣꯠꯁꯟꯕꯤꯔꯣ ꯀꯣ ꯊꯤꯕ ꯋꯥꯕ ꯋꯥꯍꯩꯁꯤꯡꯒꯤꯅꯤꯀꯣ ꯁꯤꯗꯤ ꯏꯂꯥꯏ ꯏꯆꯝ ꯆꯝꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯔꯤꯁꯦ ꯑꯣꯔ ꯁꯨꯃꯥꯏꯅ ꯋꯥꯍꯩ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯟꯇꯦꯟꯁ ꯑꯅꯤꯒꯨꯝꯕ ꯊꯤꯅꯤꯡꯉꯕ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯑꯅꯤꯁꯤ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯣꯔ ꯍꯥꯏꯁꯦ ꯆꯠꯂꯒ ꯑꯣꯔꯁꯦ ꯍꯥꯞꯄꯤꯔꯒ ꯑꯗꯨꯝ ꯊꯤꯕ ꯌꯥꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯒꯨꯒꯜꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯏꯞꯇ ꯋꯥꯍꯩꯁꯦ ꯁꯨꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯒꯨꯒꯜꯅ ꯑꯟꯁꯔꯁꯦ ꯌꯥꯝ ꯆꯨꯝꯅ ꯄꯤꯔꯛꯀꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯏꯆꯝ ꯆꯝꯕꯗ ꯑꯩꯅ ꯑꯦꯄꯜ ꯈꯛꯇꯪ ꯏꯔꯨ ꯇꯥꯔꯒꯗꯤ ꯑꯦ ꯐꯣꯔ ꯑꯦꯄꯜꯒꯤ ꯑꯦꯄꯜꯗꯨ ꯏꯔꯨꯕ ꯃꯇꯝꯗꯗꯤ ꯑꯦꯄꯜꯗꯨ ꯊꯣꯛꯂꯛꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯁꯨ ꯑꯦꯄꯜ ꯑꯩꯅ ꯏꯕ ꯃꯇꯝꯗ ꯐꯣꯟ ꯁꯥꯕ ꯀꯝꯄꯅꯤꯗ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯄꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯦꯛꯀꯤ ꯂꯦꯞꯇꯣꯞ ꯁꯥꯕ ꯀꯝꯄꯅꯤꯗ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯨꯅ ꯋꯥꯍꯩꯁꯦ ꯐ꯭ꯔꯨꯏꯠ ꯑꯦꯄꯜ ꯀꯧꯕ ꯎꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯒ ꯇꯥꯔꯒꯗꯤ ꯑꯦꯄꯜ ꯏꯖ ꯑꯦ ꯁ꯭ꯋꯤꯠ ꯏꯗꯤꯕꯜ ꯐ꯭ꯔꯨꯏꯠ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯎꯍꯩꯗꯨꯒꯤ ꯃꯔꯝꯗ ꯏꯔꯛꯀꯅꯤ ꯁꯤꯁꯤꯅꯤ ꯑꯣꯀꯦ ꯃꯊꯪꯁꯤꯅ ꯍꯥꯏꯐꯦꯟꯒꯤ ꯇꯥꯈ꯭ꯔꯦ ꯍꯥꯎ ꯑꯣꯀꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔ ꯀꯟꯚꯔꯖꯟ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔ ꯊꯔꯃꯣꯃꯤꯇꯔ ꯁꯨꯝ ꯌꯨꯝꯗ ꯂꯩꯅꯩ ꯑꯗ ꯌꯨꯝꯗ ꯂꯩꯅꯕ ꯊꯔꯃꯣꯃꯤꯇꯔꯁꯦ ꯈꯔ ꯑꯃꯅ ꯁꯦꯜꯁꯤꯌꯁꯇ ꯎꯠꯄ ꯌꯥꯎꯏ ꯈꯔ ꯑꯃꯅ ꯐꯣꯔꯦꯟ ꯍꯥꯏꯠꯇ ꯎꯠꯄ ꯌꯥꯎꯏ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯗꯨꯗꯣ ꯀꯟꯚꯔꯖꯟꯒꯤ ꯀꯩꯅꯣꯝꯃ ꯗꯔꯀꯥꯔ ꯂꯩ
ꯌꯦꯡꯕꯤꯔꯣ 30 degrees Celsius to Fahrenheit ꯁꯤꯁꯤꯗ ꯑꯗꯨꯝ ꯃꯈꯥꯗ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯎꯠꯆꯔꯛꯑꯅꯤ ꯁꯤꯁꯤꯗ ꯑꯩꯅ 30 ꯏꯈꯤꯕꯩ ꯃꯥꯅ 30ꯗꯣ ꯂꯧꯈꯠꯆꯔꯛꯑꯒ ꯐꯣꯔꯦꯟꯍꯥꯏꯠꯇ ꯑꯣꯟꯊꯣꯛꯑꯕꯅꯤ ꯑꯗꯩꯗ ꯑꯩꯅ ꯁꯤꯒꯤ 30ꯁꯦ ꯍꯣꯔꯦꯟ 50 ꯑꯣꯟꯊꯣꯛꯀꯦꯔꯥ 40 ꯑꯣꯟꯊꯣꯛꯀꯦꯔꯥ ꯑꯣꯔ ꯐꯣꯔꯦꯟꯍꯥꯏꯠꯇ ꯑꯩꯅ 150 ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯦꯜꯁꯤꯌꯁ ꯔꯣꯝꯗꯁꯨ ꯑꯗꯨꯝ ꯃꯊꯪ ꯑꯣꯜꯂꯛꯑꯅꯤ ꯁꯤꯁꯤꯅ conversion ꯍꯥꯏꯇꯥꯔꯦ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ conversion ꯌꯥꯏꯁꯦ US dollarꯁꯦ dollar 100 ꯀꯥꯏꯅ ꯏꯕ ꯃꯇꯝꯗ to INR ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯔꯨꯄꯤꯁ ꯂꯨꯄꯥ ꯑꯃꯒ ꯗꯣꯂꯔ ꯑꯃꯒ ꯀꯌꯥꯝ ꯈꯦꯠꯅꯒꯦꯗꯣ ꯁꯤ ꯌꯦꯡ ꯌꯥꯅꯤ USꯀꯤ ꯗꯣꯂꯔ ꯑꯃꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯨꯄꯥ ꯏꯟꯗꯤꯌꯥꯒꯤ 75.39ꯒ ꯃꯥꯟꯅꯔꯦ ꯁꯤ ꯀꯔꯦꯟꯅꯤꯀꯣ ꯂꯥꯏꯚ ꯃꯣꯏꯒꯤ ꯁ꯭ꯇꯦꯇꯤꯛꯁ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯀꯔꯦꯟꯁꯤ ꯀꯟꯚꯔꯖꯟꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯤꯕꯤꯕ ꯌꯥꯒꯅꯤ ꯀꯣ dollar to USD to INR ꯊꯤꯕꯩ ꯃꯑꯣꯡꯗꯤ ꯃꯈꯟ ꯃꯈꯟꯅꯤꯀꯣ ꯑꯗꯒꯤ weather in Imphal ꯁꯨꯃꯥꯏꯅ ꯊꯣꯛꯆꯔꯛꯑꯅꯤ ꯅꯣꯡ ꯆꯨꯅꯤ ꯆꯨꯔꯣꯏ ꯑꯗꯨꯝ ꯑꯅꯤꯇꯥꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯅꯤꯇꯥ ꯊꯦꯡꯛ ꯌꯨ weather in Imphal weather in Delhi ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯅ ꯍꯞꯇꯥ ꯑꯃꯒꯤ ꯑꯗꯨꯝ ꯄꯤꯖꯔꯛꯑꯅꯤ ꯂꯥꯁ 10 daysꯒꯤꯕꯨ ꯃꯥꯜꯂꯦ ꯃꯁꯤ 1 2 3 ꯍꯞꯇꯥ ꯑꯃꯒꯤ ꯑꯗꯨꯝ ꯄꯤꯔꯛꯑꯦꯀꯣ ꯁꯤꯃ ꯇꯧꯕ ꯌꯥꯏ ꯏꯆꯝ ꯆꯝꯕ ꯒꯨꯒꯜ ꯁꯔꯁ ꯇꯦꯛꯅꯤꯛ ꯉꯥꯛꯇꯅꯤ ꯉꯁꯥꯏꯒꯤꯗꯣ ꯍꯥꯏꯐꯦꯟ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯔꯁ ꯃꯑꯣꯡ ꯑꯃꯒꯅ ꯄꯥꯔꯇꯤꯀꯨꯂꯔ ꯋꯦꯕꯁꯥꯏꯠ ꯑꯃꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯅꯤꯡꯉꯕ ꯃꯤꯟꯁ ꯄꯥꯔꯇꯤꯀꯨꯂꯔ ꯋꯦꯕꯁꯥꯏꯠ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯋꯦꯕꯁꯥꯏꯠꯁꯦ manipur.gov.in ꯃꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯊꯤꯅꯤꯡꯉꯦꯕ ꯕꯠ ꯁꯨꯌꯥꯝ ꯌꯥꯝꯕ ꯋꯦꯕꯁꯥꯏꯠ ꯑꯁꯨꯛ ꯆꯥꯎꯕ ꯀꯣꯟꯇꯦꯟ ꯌꯥꯝ ꯌꯥꯝꯕ ꯋꯦꯕꯁꯥꯏꯠ ꯑꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯋꯥꯍꯩ ꯑꯃꯈꯛ ꯊꯤꯕ ꯍꯥꯏꯗꯨ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯥꯒꯤ ꯁꯤꯗꯁꯨ ꯁꯔꯆ ꯍꯥꯏꯕ ꯑꯣꯞꯁꯟꯁꯨ ꯌꯥꯎꯗ꯭ꯔꯦ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗꯀꯣ ꯑꯩꯅ ꯎꯗꯕ ꯐꯪꯗꯕꯩꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯒꯨꯒꯜꯗ ꯆꯪꯕꯤꯔꯣ ꯑꯩ ꯒꯨꯒꯜꯗ ꯆꯪꯉꯦ ꯑꯗꯨꯒ ꯁꯥꯏꯠ ꯍꯥꯏꯔꯒ ꯀꯣꯂꯣꯟ ꯑꯃ ꯅꯝꯖꯟꯕꯤꯔꯣ ꯁꯥꯏꯠ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯀꯣꯂꯣꯟ ꯅꯝꯖꯟꯕꯤꯔꯣ ꯑꯗꯨꯒ ꯀꯣꯔꯣꯅꯥ ꯍꯧꯖꯤꯛ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯤꯒꯤ manipur.gov.inꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯀꯣꯔꯣꯅꯥ ꯀꯧꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯌꯦꯡꯕꯤꯌꯨ ꯁꯤ manipur.gov.inꯒꯤ ꯃꯅꯨꯡꯒꯤꯅꯤ ꯁꯤꯁꯨꯅꯤ ꯃꯤꯟꯁ ꯁꯤꯁꯤꯅ ꯄꯥꯔꯇꯤꯀꯨꯂꯔ ꯋꯦꯕꯁꯥꯏꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥꯍꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯣꯝꯗ ꯊꯤꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯤꯕꯤꯕ ꯌꯥꯒꯅꯤ ꯏꯕꯤꯗꯣꯏꯁꯦ ꯁꯤꯒꯤ ꯁꯥꯏꯠ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯏꯕꯤꯔꯣ ꯀꯣꯂꯣꯟꯁꯦ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯄꯥꯔꯇꯤꯀꯨꯂꯔ ꯋꯦꯕꯁꯥꯏꯠꯇꯨ ꯏꯕꯤꯔꯣ ꯑꯗꯨꯒ ꯊꯤꯅꯤꯡꯉꯤꯕ ꯋꯥꯍꯩꯗꯨ ꯏꯕꯤꯔꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤꯁꯤꯅ ꯊꯤꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯋꯦꯕꯁꯥꯏꯠ ꯄꯥꯔꯇꯤꯀꯨꯂꯔꯁꯤ manipur.gov.inꯒꯤ ꯃꯅꯨꯡꯗ ꯀꯣꯔꯣꯅꯥ ꯀꯧꯕ ꯋꯥꯍꯩ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯛꯑꯅꯤꯕ ꯑꯗꯨꯒ ꯔꯤꯖꯜꯠ ꯎꯠꯂꯛꯑꯅꯤ ꯔꯤꯖꯜꯁꯦ ꯔꯤꯖꯜ ꯃꯔꯤ ꯎꯠꯂꯛꯑꯦ ꯒꯨꯒꯜꯁꯦ ꯀꯌꯥꯝ ꯌꯥꯡꯒꯦ ꯍꯥꯏꯔ ꯀꯥꯟꯗ 0.2
8 ꯁꯦꯀꯦꯟ ꯑꯃ ꯐꯥꯗ꯭ꯔꯤꯉꯩꯗꯅꯤꯀꯣ ꯁꯤꯒꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯗ ꯒꯣꯔꯃꯦꯟꯅ ꯊꯣꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯅꯤ ꯑꯣꯀꯦ ꯃꯊꯪꯗ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯩ ꯉꯁꯤ ꯖꯁ ꯃꯌꯥꯝꯗ ꯇꯦꯁꯇꯤꯡ ꯑꯣꯏꯅ ꯁꯨꯝ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯇꯧꯖꯕꯅꯤ ꯋꯥꯍꯩ ꯇ꯭ꯔꯤꯛꯁ ꯃꯌꯥꯝ ꯂꯩ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯗꯒꯤ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯁꯣꯝꯅ ꯊꯤꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯒꯨꯒꯜꯗ ꯁꯨꯃꯥꯏꯅ ꯊꯤꯕꯤꯕ ꯌꯥꯅꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯈꯪꯅꯤꯡꯉꯒꯗꯤ ꯒꯨꯒꯜ ꯁꯔꯆ ꯇ꯭ꯔꯤꯛꯁ ꯑꯦꯟ ꯇꯤꯞꯁ ꯁꯤꯁꯤꯗ ꯑꯗꯨꯝ ꯍꯦꯛꯇ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯃꯇꯥꯡꯁꯦ ꯑꯗꯨꯅ ꯉꯁꯥꯏ ꯏꯆꯝ ꯆꯝꯕ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯤꯛꯁ ꯃꯌꯥꯝ ꯑꯗꯨꯗ ꯌꯥꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯒꯨꯒꯜꯗꯗꯤ ꯌꯥꯔꯤꯈꯣꯏ ꯉꯁꯥꯏ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯈꯣꯏꯅ ꯁꯦꯟꯇꯦꯟꯁ ꯑꯃ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯏꯕꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯒꯨꯒꯜꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯀꯗꯕ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯑꯗꯨꯁꯨ ꯆꯞ ꯆꯥꯅ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯜꯂꯛꯄ ꯉꯝꯅꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯄꯜ ꯍꯥꯏꯒꯤ ꯃꯇꯝꯗ ꯑꯩ ꯉꯁꯥꯏ ꯇꯥꯛꯆꯕꯗꯣ ꯑꯦꯄꯜ ꯍꯥꯏꯔꯒꯗꯤ ꯑꯦꯄꯜꯗꯣ ꯃꯥꯅ ꯑꯩꯈꯣꯏꯅ ꯎꯍꯩꯒꯤ ꯑꯦꯄꯜꯗꯨꯔꯥ ꯐꯣꯟ ꯁꯥꯕ ꯑꯦꯄꯜꯗꯨꯔꯥ ꯍꯥꯏꯅ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯔꯅꯤ ꯃꯉꯣꯟꯗ ꯀꯟꯐ꯭ꯌꯨꯖꯟꯗꯣ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯦꯄꯜꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯃꯣꯏꯒꯤꯗꯤ ꯋꯦꯕꯁꯥꯏꯠ ꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯂꯩꯔꯦ ꯃꯣꯏꯗꯤ ꯁꯔꯆ ꯏꯟꯖꯤꯟ ꯑꯣꯞꯇꯤꯃꯥꯏꯁ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯏꯟꯗꯦꯛꯁꯤꯡ ꯇꯧꯔꯛꯄꯗ ꯂꯤꯁꯇ ꯃꯣꯏ ꯍꯥꯟꯅ ꯊꯣꯛꯂꯛꯑꯦ ꯑꯦꯄꯜ ꯈꯛ ꯊꯥꯕꯒꯤ ꯀꯥꯟꯅꯗꯕꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯦꯄꯜ ꯍꯥꯏꯕ ꯎꯍꯩꯗꯣ ꯍꯥꯏꯔꯨ ꯇꯥꯔꯒꯗꯤ ꯁꯤꯁꯤꯅ ꯑꯆꯨꯝꯕ ꯑꯟꯁꯥꯔ ꯄꯤꯔꯛꯀꯅꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯌꯥꯔꯤꯈꯣꯏ ꯁꯥꯡꯅ ꯃꯔꯤꯛ ꯆꯨꯝꯅ ꯏꯕꯤꯌꯨ ꯁꯦꯟꯇꯦꯟꯁ ꯐꯥꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯐꯥꯅ ꯒꯨꯒꯜꯗ ꯊꯤꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯣꯝꯒꯤ ꯑꯄꯥꯝꯕ ꯑꯟꯁꯥꯔꯗꯣ ꯆꯞ ꯆꯥꯅꯕ ꯑꯗꯨꯝ ꯐꯪꯒꯅꯤ ꯇ꯭ꯔꯤꯛꯁ ꯈꯔꯁꯦ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦꯅ ꯇꯧꯖꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤ ꯀꯩꯗ ꯇꯧꯁꯤꯒꯦ ꯑꯩ ꯈꯤꯇꯪ ꯀꯝꯄ꯭ꯌꯨꯇꯔꯒ ꯈꯔ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯇꯧꯖꯩ ꯑꯗꯨꯅ ꯑꯩ ꯁꯤꯗ ꯑꯩ ꯈꯔ ꯁꯤꯌꯔ ꯇꯧꯖꯕ ꯉꯝꯖꯕꯅꯤ ꯏꯐ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯃꯊꯪ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟꯁꯨ ꯂꯩꯔꯤ ꯇꯥꯡ ꯅꯨꯃꯤꯠ 12 ꯂꯩꯕꯅꯤꯅ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯍꯧꯈ꯭ꯔꯦꯅ ꯂꯧꯔꯒꯁꯨ ꯅꯨꯃꯤꯠ 15ꯃꯨꯛ ꯂꯩ ꯑꯩ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯊꯥꯖꯒꯦ ꯈꯜꯂꯝꯕꯅꯦ ꯕꯠ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯗꯨꯗꯤ ꯑꯃꯨꯛ ꯔꯦꯀꯣꯔꯗꯤꯡ ꯇꯧꯅꯤ ꯏꯗꯤꯇꯤꯡ ꯑꯃꯨꯛ ꯇꯧꯅꯤ ꯑꯗꯨꯅ ꯖꯁ ꯂꯥꯏꯚ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯁꯟꯖꯕꯅꯤ ꯃꯊꯪꯗ ꯑꯩ ꯑꯃ ꯍꯌꯦꯡꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩ ꯄ꯭ꯂꯥꯟꯗ ꯈꯟꯖꯔꯤꯁꯦ ꯏꯟꯇꯔꯅꯦꯠꯁꯦ ꯀꯃꯥꯏꯅ ꯋꯥꯛ ꯇꯧꯏ ꯁꯤꯃ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯔꯤ ꯃꯌꯥꯝꯒꯤ ꯈꯪꯅꯤꯡꯕ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯟꯒꯤ ꯇꯧꯁꯤ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯟꯁꯤꯗꯤ ꯀꯔꯝꯕ ꯋꯦꯕꯁꯥꯏꯠ ꯃꯈꯜꯅꯣ ꯏꯆꯝ ꯆꯝꯕ ꯋꯦꯕꯁꯥꯏꯠꯀꯤꯗꯤ ꯅꯣꯡꯃ ꯍꯣꯏ ꯇꯧꯊꯣꯛꯄꯒ ꯌꯥꯕꯖꯥꯠꯅꯤ ꯏꯆꯝ ꯆꯝꯕ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯐꯟꯗꯥꯅꯤ ꯐꯟꯗꯥ ꯃꯤꯟꯁ ꯏꯆꯝ ꯆꯝꯕꯗ ꯇꯣꯝꯊꯤꯟꯅ ꯍꯪꯕꯤꯔꯛꯏꯁꯦ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯟ ꯇꯧꯕꯒꯤꯅꯤ ꯋꯦꯕꯁꯥꯏꯠꯁꯦ ꯁꯤꯗ ꯑꯗꯨꯝ ꯒꯨꯒꯜꯗ ꯑꯗꯨꯝ ꯍꯪꯇꯣꯛꯑꯁꯤꯅꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤꯗ ꯍꯥꯎ ꯇꯨ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯁꯤ ꯗꯤꯖꯥꯏꯟ ꯋꯦꯕꯁꯥꯏꯠ ꯑꯅ ꯌꯥꯎꯔꯦ ꯁꯤꯗ ꯀꯣ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯁꯤꯗꯩ ꯒꯨꯒꯜꯗꯨꯗ ꯑꯩ ꯈꯤꯇꯪ ꯑꯃꯒ ꯍꯥꯏꯖꯒꯦ ꯉꯁꯥꯏꯒꯤ ꯁꯤꯗꯩꯗ AD ꯑꯃꯅ ꯅꯞꯄꯛꯄꯅꯦ ꯌꯦꯡꯕꯤꯌꯨꯅꯦ ꯋꯦꯕꯁꯥꯏꯠ ꯒꯨꯒꯜꯗ ꯁꯔꯁ ꯇꯧꯕ ꯃꯇꯝꯗ AD ꯁꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯅꯤꯀꯣ ꯁꯤꯁꯦ ꯒꯨꯒꯜꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯏꯁꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯁꯤꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯃꯣꯏꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯔꯛꯄꯒꯤ ꯃꯣꯏ ꯍꯥꯟꯅ ꯊꯣꯛꯂꯛꯄ ꯋꯥꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯁꯔꯆꯀꯤ ꯔꯤꯖꯜꯇꯤ ꯃꯈꯥꯗ ꯂꯥꯛꯏꯁꯦ ꯁ꯭ꯋꯥꯏꯗ ꯂꯥꯛꯏꯁꯦ ꯀꯣ ꯑꯗꯨꯅ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯟꯁꯦ ꯍꯣꯏ ꯇꯧꯁꯤ ꯏꯆꯝ ꯆꯝꯕ ꯐ꯭ꯔꯤꯗ ꯏꯁꯥꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯁꯥꯍꯧꯔꯁꯦ ꯑꯗꯨꯗꯤ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯖꯔꯛꯑꯒꯦ ꯐ꯭ꯔꯤꯗ
ꯏꯁꯥ ꯏꯁꯥꯒꯤ ꯐꯣꯟꯗꯒꯤ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯒꯗꯧꯖꯥꯠꯅꯤ ꯃꯁꯤ ꯑꯗꯨꯏꯗꯤ ꯐꯣꯟꯗꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯏꯁꯥ ꯏꯁꯥꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃꯃꯝ ꯍꯣꯁꯇꯤꯡꯁꯨ ꯇꯧꯍꯧꯕ ꯗꯣꯃꯦꯟ ꯅꯦꯝ ꯁꯨ ꯍꯣꯁ ꯇꯧꯕ ꯌꯥꯕ ꯊꯥꯏꯅꯗꯤ ꯐ꯭ꯔꯤꯒꯤ ꯌꯥꯝ ꯂꯩꯔꯝꯕꯅꯦ ꯑꯗꯨ ꯑꯩ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠ ꯁꯥꯕꯒꯤꯗꯣ ꯑꯣꯟꯂꯥꯏꯟꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯉꯁꯤ ꯀꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯌꯥꯗꯣꯏꯖꯥ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯐ꯭ꯂꯥꯏꯠꯀꯤ ꯍꯥꯏꯔꯒ ꯑꯩ ꯑꯔꯕꯤꯟ ꯌꯨꯝꯅꯥꯝ ꯌꯨ ꯑꯩꯆ ꯇꯤ ꯑꯦꯝ ꯑꯦꯜ ꯌꯨꯁ ꯍꯥꯏꯔꯤ ꯑꯩꯆ ꯇꯤ ꯑꯦꯝ ꯑꯦꯜ ꯈꯛꯇꯅ ꯋꯦꯕꯁꯥꯏꯠ ꯁꯥꯗꯦꯀꯣ ꯑꯦ ꯐ꯭ꯂꯥꯏꯠꯀꯤ ꯍꯥꯏꯔꯒ ꯑꯩ ꯀꯩꯅꯣꯝꯃ ꯑꯥꯏ ꯄꯤ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯇꯥꯛꯆꯒꯦ ꯑꯥꯏ ꯄꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯇꯔꯅꯦꯠꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯁꯝꯕꯤꯕ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯅꯦꯛꯇꯦꯠ ꯗꯤꯚꯥꯏꯁ ꯍꯥꯏꯇꯥꯔꯦ ꯀꯅꯦꯛꯇꯦꯠ ꯗꯤꯚꯥꯏꯁ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯒ ꯑꯃꯒ ꯁꯝꯅꯕ ꯈꯨꯠꯂꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟ ꯗꯤꯚꯥꯏꯁ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅ ꯉꯝꯃꯦ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯒ ꯄꯥꯎ ꯐꯥꯎꯅ ꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯗꯒꯤ ꯏꯚꯟ ꯋꯥꯁꯤꯡ ꯃꯦꯆꯤꯟꯒ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯒꯁꯨ ꯄꯥꯎ ꯐꯥꯎꯅ ꯉꯝꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯗ ꯃꯣꯏ ꯄꯥꯎ ꯐꯥꯎꯅꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯐꯥꯎꯅꯒꯦ ꯀꯥꯟꯗ ꯑꯥꯏ ꯄꯤ ꯑꯦꯗ꯭ꯔꯦꯁ ꯑꯃꯃꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯑꯩ ꯉꯁꯤ ꯑꯥꯏ ꯄꯤ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯁꯤꯌꯔ ꯇꯧꯒꯦ ꯏꯅꯥꯎ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯃꯇꯥꯡꯗ ꯍꯪꯉꯦ 103.84.250.10 ꯁꯤꯁꯤꯗ ꯆꯪꯕꯤꯔꯣ ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯍꯣꯁ ꯇꯧꯔꯒ ꯊꯝꯕ ꯔꯁꯕꯦꯔꯤ ꯄꯥꯏ ꯃꯆꯥ ꯑꯃꯈꯛꯅꯤ ꯀꯝꯄ꯭ꯌꯨꯇꯔ ꯃꯆꯥꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯊ꯭ꯔꯨꯗ ꯍꯧꯖꯤꯛꯇꯤ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯌꯥꯝꯅꯗꯤ ꯄꯥꯏꯅꯗ꯭ꯔꯦ ꯑꯗꯣ ꯄꯥꯏꯔꯀꯥꯟꯗꯒꯗꯤ ꯐꯖꯅ ꯈꯪꯅꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯏꯝꯐꯥꯜꯗ ꯊꯝꯕ ꯑꯩꯈꯣꯏꯒꯤ ꯗꯤꯚꯥꯏꯁ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯃꯁꯤꯁꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯃꯔꯁꯤꯌꯦꯜ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯌꯥꯝꯁꯦ ꯁꯤ ꯇ꯭ꯔꯦꯛ ꯇꯧꯅꯕꯅꯤ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯦ ꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯁꯤꯗ ꯃꯦꯞꯁꯦ ꯏꯝꯐꯥꯜꯒꯤ ꯃꯦꯞꯅꯤ ꯁꯕꯅꯦꯠꯇꯤꯡ ꯏꯔꯣꯝ ꯊꯣꯏꯊꯣꯏ ꯁꯕꯅꯦꯠꯇꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨ ꯅꯦꯠꯋꯥꯛꯀꯤꯡꯒꯤꯁꯤ ꯅꯣꯡꯃ ꯇꯧꯁꯤ ꯃꯁꯦ ꯌꯥꯏꯌꯦ ꯅꯣꯡꯃ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯍꯥꯎ ꯏꯟꯇꯔꯅꯦꯠ ꯋꯥꯛꯁꯇꯣ ꯏꯟꯇꯔꯅꯦꯠꯁꯦ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯒꯦꯗꯣ ꯑꯗꯨꯗꯩꯗ ꯀꯩꯅꯣ ꯇꯧꯁꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯇꯧꯔꯁꯤ ꯁꯤꯒꯤ ꯑꯩꯅ ꯎꯠꯆꯔꯤꯕ ꯋꯦꯕꯁꯥꯏꯠꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯔꯁꯕꯦꯔꯤ ꯄꯥꯏ ꯀꯧꯕ ꯀꯝꯄ꯭ꯌꯨꯇꯔ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯔꯁꯕꯦꯔꯤ ꯄꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯅꯤ ꯀꯝꯄ꯭ꯌꯨꯇꯔ ꯕꯣꯔꯗꯅꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ ꯑꯗꯨꯗꯩꯗ ꯍꯣꯁ ꯇꯧꯔꯒ ꯊꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯈꯛꯅꯤ ꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯀꯥꯟꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯞ ꯇꯨ ꯑꯩꯅ ꯈꯤꯜꯂꯤꯕ ꯗꯤꯚꯥꯏꯁꯇꯨꯒꯤ ꯑꯞ ꯇꯨ 400 ꯀꯤꯂꯣꯃꯤꯇꯔꯁꯀꯤ ꯃꯅꯨꯡꯗ ꯀꯃꯔꯁꯤꯌꯦꯜ ꯐ꯭ꯂꯥꯏꯠ ꯄꯥꯏꯕ ꯍꯥꯏꯇꯥꯔꯦ ꯀꯃꯔꯁꯤꯌꯦꯜ ꯐ꯭ꯂꯥꯏꯠꯁꯤꯅ ꯃꯣꯏꯁꯦ ꯁꯤꯒꯅꯦꯜ ꯑꯃ ꯊꯥꯗꯣꯛꯑꯦ ꯀꯃꯔꯁꯤꯌꯦꯜ ꯐ꯭ꯂꯥꯏꯠꯁꯤꯡꯁꯦ ꯃꯗꯨꯒꯤ ꯁꯤꯒꯅꯦꯜ ꯑꯩ ꯗꯤꯇꯦꯜꯁꯨ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯁꯤ ꯃꯇꯥꯡꯗ ꯅꯣꯡꯃ ꯗꯤꯁꯀꯁꯟ ꯇꯧꯁꯤ ꯃꯣꯏꯅ ꯁꯤꯒꯅꯦꯜ ꯑꯃ ꯊꯥꯗꯣꯛꯑꯦ ꯁꯤꯁꯦ ꯑꯣꯄꯟ ꯑꯣꯏꯕ ꯁꯤꯒꯅꯦꯜꯅꯤ ꯃꯣꯏꯒꯤ ꯁꯤꯒꯅꯦꯜꯗꯣ ꯑꯩꯅ ꯐꯥꯔꯒ ꯃꯣꯏꯒꯤ ꯂꯣꯀꯦꯁꯟ ꯄ꯭ꯂꯁ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯍꯧꯖꯤꯛ ꯌꯦꯡꯁꯤ ꯁꯤ ꯐ꯭ꯂꯥꯏꯠꯁꯦ ꯑꯩꯒꯤ ꯁꯤꯒꯅꯦꯜꯁꯤꯅ ꯑꯩꯒꯤ ꯑꯦꯟꯇꯤꯅꯥꯁꯤꯅ ꯇ꯭ꯔꯦꯛ ꯇꯧꯔꯛꯏꯁꯦ ꯁ꯭ꯋꯥꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯇ꯭ꯔꯦꯛ ꯇꯧꯍꯧꯔꯛꯑꯦ ꯑꯩ ꯈꯤꯇꯪ ꯆꯤꯡꯁꯤꯜꯂꯛꯀꯦ ꯑꯩꯒꯤ ꯃꯥꯎꯁ ꯂꯩꯕꯁꯤ ꯎꯅꯕꯀꯣ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯁꯤꯗꯒꯤ ꯇ꯭ꯔꯦꯛ ꯇꯧꯍꯧꯔꯛꯑꯦ ꯁꯤ ꯗꯣ ꯂꯥꯛꯏꯁꯦ ꯁꯤꯗꯒꯤ ꯇ꯭ꯔꯦꯛ ꯇꯧꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯊꯛꯇ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕꯁꯤ ꯃꯥꯏ ꯑꯦꯜꯇꯤꯇ꯭ꯌꯨꯠ ꯍꯥꯏꯇꯥꯔꯦ ꯀꯌꯥꯝ ꯋꯥꯡꯅ ꯄꯥꯏꯕꯒꯦ ꯑꯗꯣ ꯁꯤꯒꯤ ꯐꯤꯠꯇ 39,000 ꯐꯤꯠꯀꯤ ꯃꯊꯛꯇ ꯄꯥꯏꯔꯦ ꯁ꯭ꯄꯤꯠꯁꯤꯅ ꯃꯣꯏ ꯀꯤꯂꯣ ꯅꯣꯠꯇ ꯑꯣꯜꯂꯛꯑꯦ ꯃꯣꯏ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯀꯤꯂꯣꯃꯤꯇꯔꯗ ꯅꯠꯇꯦ ꯃꯣꯏꯗꯤ ꯀꯦꯇꯤꯗ ꯑꯣꯟꯕꯅꯤ
ꯁ꯭ꯄꯤꯠꯁꯦ ꯃꯣꯏ ꯍꯧꯖꯤꯛꯁꯦ 556 ꯉꯁꯥꯏꯒꯤ ꯒꯨꯒꯜꯗꯣ ꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ 556 KT ꯍꯥꯏꯁꯦ ꯁꯤ ꯑꯝꯇ ꯌꯦꯡꯍꯧꯔꯁꯤ 556 KT 2 ꯀꯤꯂꯣꯃꯤꯇꯔ ꯀꯤꯂꯣ ꯅꯣꯠ ꯍꯥꯏꯕꯅꯦꯀꯣ ꯃꯣꯏꯁꯦ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯃꯣꯏꯒꯤ ꯌꯥꯡꯕꯒꯤ ꯆꯥꯡꯁꯦ ꯀꯤꯂꯣ ꯅꯣꯠꯇ ꯑꯣꯜꯂꯦ ꯀꯤꯂꯣ ꯅꯣꯠꯁꯦ 556 ꯀꯤꯂꯣꯃꯤꯇꯔꯁꯦ ꯀꯤꯂꯣ ꯅꯣꯠꯁꯦ 1229 ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯑꯋꯥꯔ ꯁꯤꯒꯤ ꯁ꯭ꯄꯤꯠꯇ ꯄꯥꯏꯌꯦ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ US ꯀꯤ ꯑꯦꯔꯣꯄ꯭ꯂꯦꯟꯅꯦ ꯃꯁꯤꯁꯦ ꯃꯥꯏ ꯃꯁꯛ ꯑꯝꯇ ꯌꯦꯡꯊꯣꯛꯁꯦ ꯁꯤ ꯀꯨꯋꯦꯠꯇꯒꯤ ꯄꯥꯏꯔꯛꯄꯅꯦ ꯗꯨꯕꯥꯏꯐꯧ ꯄꯥꯏꯗꯣꯏꯅꯦ ꯃꯥꯏꯁꯦ ꯍꯧꯖꯤꯛ ꯄꯥꯏꯔꯛꯏ ꯃꯥꯏ ꯂꯣꯀꯦꯁꯟꯁꯦ ꯃꯥ ꯗꯨꯕꯥꯏꯐꯧ ꯄꯥꯏꯗꯣꯏꯅꯤ ꯗꯨꯕꯥꯏ ꯐꯥꯎꯕꯁꯦ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤ ꯁꯤ ꯂꯦꯡꯕꯅꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯇꯣꯝꯊꯤꯟ ꯍꯥꯏꯁꯦ ꯋꯦꯕ ꯗꯤꯖꯥꯏꯅꯤꯡ ꯑꯣꯔ ꯋꯤꯠ ꯑꯦꯗꯃꯤꯟ ꯄꯦꯅꯦꯜ ꯍꯩ ꯑꯦꯗꯃꯤꯟ ꯄꯦꯅꯦꯜ ꯌꯥꯎꯔꯒꯗꯤ ꯑꯗꯨ ꯗꯥꯏꯅꯥꯃꯤꯛ ꯍꯣꯏ ꯑꯗꯨ ꯑꯣꯄꯟ ꯁꯣꯔꯁ ꯁꯣꯐꯋꯦꯔ ꯈꯔ ꯂꯩ ꯋꯥꯔꯗ ꯄ꯭ꯔꯦꯁꯀꯨꯝꯕ ꯖꯨꯝꯂꯥꯒꯨꯝꯕ ꯃꯣꯏ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯋꯤꯗꯤꯟ ꯐ꯭ꯌꯨ ꯀ꯭ꯂꯤꯛꯁꯇ ꯀ꯭ꯂꯤꯛ 50-100 ꯅꯝꯃꯒ ꯑꯗꯨꯝ ꯋꯦꯕꯁꯥꯏꯠ ꯑꯃ ꯁꯥꯗꯣꯛꯄ ꯌꯥꯕꯖꯥꯠꯅꯤ ꯏꯂꯥꯏ ꯂꯥꯏꯅ ꯀꯣ ꯁꯤꯒꯤ ꯍꯧꯖꯤꯛ ꯄꯥꯔꯇꯤꯀꯨꯂꯔ ꯄ꯭ꯂꯦꯟꯁꯦ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯒꯤ ꯄ꯭ꯂꯦꯟꯅꯤ US ꯀꯤ ꯄ꯭ꯂꯦꯟꯅꯤ ꯀꯣ ꯍꯧꯖꯤꯛ ꯁꯦꯂꯦꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯗꯤꯚꯥꯏꯁꯁꯤꯅ ꯐ꯭ꯂꯥꯏꯠ 2 ꯇ꯭ꯔꯦꯛ ꯇꯧꯔꯁꯤ ꯁꯣꯝꯗ ꯌꯦꯡꯕꯤꯔꯅꯤ ꯌꯦꯠꯂꯣꯝꯗ ꯑꯗꯣ ꯃꯣꯏꯒꯤ ꯗꯤꯇꯦꯜꯁꯨ ꯂꯣꯏ ꯌꯦꯡ ꯌꯥꯅꯤꯁꯦ ꯀꯇꯥꯔꯒꯤ ꯑꯦꯌꯔꯋꯦꯅꯦ ꯑꯃꯅ ꯍꯣꯏ ꯀꯇꯥꯔ ꯑꯦꯌꯔꯋꯦ ꯁꯤꯅꯦ ꯂꯩꯁꯦ ꯑꯣꯀꯦ ꯁꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯈꯪꯈꯤꯗꯕ ꯑꯃ ꯁꯤꯁꯤꯗ ꯀꯤꯂꯣ ꯅꯣꯠ KT ꯁ꯭ꯄꯤꯠ ꯍꯥꯏꯔꯒ KTꯁꯦ ꯃꯥꯒꯤ ꯁ꯭ꯄꯤꯠꯁꯦ ꯀꯌꯥꯝ ꯀꯟꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯁꯦ ꯀꯌꯥꯝ ꯀꯟꯅ ꯄꯥꯏꯔꯤꯒꯦꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯣꯜꯂꯤꯁꯤꯗꯤ ꯒꯥꯔꯤꯗ ꯑꯣꯜꯂꯤꯁꯤꯗꯤ ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯑꯋꯥꯔꯅꯦꯕ 548ꯁꯦ ꯀꯌꯥꯝ ꯉꯁꯥꯏ ꯁꯤꯗ ꯌꯦꯡꯕ ꯌꯥꯔꯅꯤ ꯁꯤꯗ ꯒꯨꯒꯜꯗ ꯊꯤꯕꯤꯔꯣ 556 KT 2 ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯅ 556 KT 2 ꯀꯤꯂꯣꯃꯤꯇꯔꯁꯦ ꯑꯣꯟꯊꯣꯛ ꯌꯦꯡꯀꯥꯟꯗꯗꯤ ꯃꯣꯏ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯦꯔꯣꯄ꯭ꯂꯦꯟꯗꯨꯅ ꯄꯥꯏꯔꯤꯕ ꯁ꯭ꯄꯤꯠꯁꯦ 1029 ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯑꯋꯥꯔꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯒꯥꯔꯤ ꯑꯃꯅ ꯊꯧꯒꯦꯅ ꯊꯧꯔꯕꯗ ꯍꯧꯖꯤꯛ ꯇꯤꯗꯤꯝ ꯂꯝꯕꯤꯗꯒ ꯊꯧꯔꯒꯗꯤ 100 ꯃꯌꯥ 120 ꯃꯌꯥ ꯃꯉꯥꯏꯔꯦ ꯀꯣ ꯑꯗꯨꯝꯕ 10 ꯇꯥꯏꯝꯁ ꯍꯦꯟꯅ ꯃꯣꯏ ꯀꯟꯅ ꯄꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡꯁꯦ ꯁꯤꯒꯤꯁꯦ ꯏꯁꯥꯒꯤ ꯐꯣꯟꯗꯒꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯏꯁꯥꯒꯤ ꯐꯣꯟꯗꯒꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯝꯗ ꯆꯪꯕꯤꯔꯣ ꯋꯦꯕ ꯕ꯭ꯔꯥꯎꯖꯔ ꯑꯃꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯑꯩ IP ꯑꯦꯗ꯭ꯔꯦꯁ ꯑꯃ ꯍꯥꯏꯖꯔꯛꯀꯦ 103.84.250.10 ꯑꯗꯨ ꯑꯦꯟꯇꯔ ꯐꯨꯖꯟꯕꯤꯔꯣ ꯑꯗꯣ ꯁꯤꯒꯤ ꯄꯦꯖꯁꯦ ꯊꯣꯛꯂꯛꯀꯅꯤ ꯁꯤꯒꯤ ꯃꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯗꯤꯚꯥꯏꯁ ꯈꯨꯠꯂꯥꯏꯁꯦ ꯐ꯭ꯂꯥꯏꯠ ꯑꯦꯋꯦꯌꯔ ꯍꯥꯏꯅ ꯀꯝꯄꯅꯤ ꯑꯃ ꯂꯩ ꯃꯣꯏꯒꯤꯅꯤ ꯃꯣꯏꯒꯤ ꯁꯣꯐꯋꯦꯔ ꯍꯥꯞꯄꯨꯕꯒꯤꯅꯤ ꯑꯩꯒꯤ ꯁꯤꯗ ꯁꯤꯒꯤ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯂꯩ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯅ ꯊꯝꯒꯦ ꯍꯥꯏꯔꯨꯕꯗꯣ ꯊꯝꯃꯣꯅ ꯍꯥꯏꯔꯒ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯒ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯐ꯭ꯂꯥꯏꯠ ꯇ꯭ꯔꯦꯛꯀꯤꯡ ꯗꯤꯚꯥꯏꯁꯇꯨꯒ ꯄꯥꯎ ꯐꯥꯎꯅꯍꯜꯂꯒ ꯃꯣꯏꯒꯤ ꯃꯦꯟ ꯋꯦꯕꯁꯥꯏꯠꯇꯨꯗ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯦꯁꯟ ꯏꯟꯈꯠꯂꯤꯅꯦ ꯑꯩꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗꯤ ꯁꯣ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100 ꯍꯥꯏꯇꯥꯔꯦ 100ꯒꯤ ꯔꯦꯟꯖꯁꯤꯗ ꯁꯤꯒꯤ ꯔꯥꯎꯟ ꯂꯩꯔꯤꯕ ꯔꯦꯟꯖꯁꯦ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯑꯦꯟꯇꯤꯅꯥꯁꯤꯅ ꯎꯕ ꯐꯪꯕ ꯐ꯭ꯂꯥꯏꯠ ꯂꯣꯏꯅꯃꯛ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇ ꯂꯣꯏ ꯎꯔꯅꯦꯕ ꯔꯤꯌꯦꯜ ꯇꯥꯏꯝꯅꯤꯀꯣ ꯁꯤꯁꯦ ꯏꯝꯐꯥꯜꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯁꯜꯂꯛꯑꯦꯅ ꯈꯜꯂꯁꯤ ꯏꯝꯐꯥꯜꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯁꯜꯂꯛꯄꯁꯤ ꯏꯚꯟ ꯇꯥꯔ ꯃꯇꯨꯡ ꯃꯃꯥꯏ ꯂꯩꯔꯒ ꯈꯥꯝꯕꯐꯥꯎ ꯎꯏ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤꯁꯤ ꯏꯁꯥꯒꯤ ꯋꯦꯕꯁꯥꯏꯠꯇ ꯕ꯭ꯔꯥꯎꯖꯔ ꯑꯃ ꯍꯥꯡꯉꯒ ꯑꯗꯨꯝ ꯆꯪꯉ ꯌꯦꯡꯕ ꯌꯥꯅꯤ ꯑꯣꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯈꯛꯇꯅꯤ ꯃꯈꯥ ꯇꯥꯕ ꯍꯧꯖꯤꯛ ꯀꯃꯦꯟꯇ ꯂꯥꯛꯏꯁꯦ ꯋꯦꯕꯁꯥꯏꯠ ꯑꯃ ꯁꯥꯁꯤ ꯑꯗꯒꯤ ꯁꯕꯅꯦꯇꯤꯡꯒꯤ ꯍꯪꯉꯛꯏ ꯁꯕꯅꯦꯇꯤꯡꯒꯤꯁꯦ ꯍꯣꯏ ꯇꯧꯁꯦ ꯅꯦꯠꯋꯥꯛꯀꯤꯡꯒꯤ ꯄꯥꯔꯠꯅꯤ
ꯅꯦꯠꯋꯥꯔꯀꯤꯡ ꯄꯥꯔꯠꯁꯦ ꯃꯇꯥꯡꯗꯤ ꯈꯤꯇꯪꯗꯤ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯄꯥꯔꯇꯤꯀꯨꯂꯔ ꯖꯒꯥꯗ ꯆꯣꯡꯁꯤꯜꯂꯛꯄꯗꯤ ꯑꯗꯣ ꯌꯦꯡꯁꯦ ꯅꯦꯠꯋꯥꯔꯀꯤꯡ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯌꯥꯝ ꯎꯈꯠꯂꯛꯑꯦ ꯁ꯭ꯋꯥꯏꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯍꯨꯝ ꯎꯔꯦ ꯁ꯭ꯄꯤꯠ ꯇꯦꯁ ꯑꯝꯇꯪ ꯇꯧꯔ ꯌꯦꯡꯁꯦ ꯑꯣꯀꯦ ꯉꯥꯏꯍꯥꯛ ꯍꯜꯂꯣ ꯆꯦꯛ ꯆꯦꯛ ꯉꯥꯏꯍꯥꯛ ꯇꯠꯂꯨꯔ ꯃꯥꯜꯂꯦ ꯌꯥꯔꯦ ꯒꯨꯒꯜꯗ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯇꯧꯖꯒꯦꯀꯣ ꯐ꯭ꯂꯥꯏꯠ ꯇ꯭ꯔꯦꯛꯀꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯤꯕꯤꯌꯣ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯗꯃꯥ ꯑꯃ ꯆꯞ ꯃꯥꯟꯅꯕ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯦꯕ ꯃꯣꯏꯒ ꯍꯧꯖꯤꯛꯀꯤꯗꯨꯒ ꯈꯦꯠꯅꯕꯁꯦ ꯁꯤꯗ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯤꯒ ꯈꯦꯠꯅꯕꯁꯤ ꯀꯩ ꯑꯣꯏꯒꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯗꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯎꯕ ꯐꯪꯉꯤꯅꯤꯀꯣ ꯁꯤꯗ ꯐ꯭ꯂꯥꯏꯠ ꯃꯌꯥꯝꯁꯦ ꯁꯤꯗꯗꯤ ꯎꯗ꯭ꯔꯦ ꯁꯤꯗ ꯑꯗꯨꯝ ꯐ꯭ꯂꯥꯏꯠ ꯃꯌꯥꯝꯁꯦ ꯁꯤ ꯎꯔꯔꯣꯏ ꯍꯧꯖꯤꯛꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯗ ꯄꯥꯏꯔꯤꯁꯦ ꯗꯣꯃꯦꯁꯇꯤꯛꯇꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤꯗꯤ ꯍꯧꯖꯤꯛ ꯂꯣꯏ ꯊꯤꯡꯉꯝꯅꯤꯅꯀꯣ ꯁꯤꯒꯤ KTR ꯁꯤꯅꯦꯕ ꯑꯩꯒꯤ ꯁꯤꯗ ꯎꯔꯤꯁꯦ ꯀꯣ ꯁꯤꯗꯩꯗ KTR ꯁꯤ KTR 928 ꯁꯤ ꯑꯇꯣꯞꯄ ꯋꯦꯕꯁꯥꯏꯠꯇꯁꯨ ꯑꯗꯨꯝ ꯎꯅꯦꯕ ꯁꯤ KTR 928 ꯆꯞ ꯃꯥꯟꯅ ꯎꯔꯦ ꯕꯠ ꯈꯦꯠꯅꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯗꯗꯤ ꯃꯣꯏ ꯇꯥꯈ꯭ꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯅꯦꯕ ꯇꯥꯈ꯭ꯔꯦ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯣꯏꯈꯤꯅꯦꯕ ꯂꯦꯟꯗꯦꯠ ꯍꯥꯏꯔ ꯒ꯭ꯔꯥꯎꯟꯗꯦꯠ ꯍꯥꯏꯔ ꯂꯣꯏꯁꯤꯟꯈꯤꯅꯦꯕ ꯕꯠ ꯑꯩꯒꯤꯅ ꯁꯤꯗ ꯍꯣꯁ ꯇꯧꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯁꯤꯗꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠꯁꯦ ꯁꯤꯗ ꯇꯥꯔꯕ ꯃꯇꯨꯡ ꯐ꯭ꯂꯥꯏꯠꯁꯦ ꯕꯤꯁꯦꯝꯄꯨꯔ ꯔꯣꯝꯗꯒꯤ ꯇꯥꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯣꯝꯗꯒꯤ ꯇꯥꯁꯜꯂꯛꯄꯁꯨ ꯌꯥꯎꯏ ꯄꯥꯏꯈꯠꯄꯁꯨ ꯑꯅꯤꯃꯛ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤꯀꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯁꯤꯗꯒꯤ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯇꯥꯔꯛꯑ ꯃꯇꯨꯡ ꯁꯤꯗ ꯆꯦꯜꯂꯨꯔꯒ ꯁꯣꯝꯗ ꯃꯃꯥꯏ ꯂꯩꯔꯒ ꯍꯜꯂꯛꯑꯒ ꯁꯤꯗ ꯈꯥꯝꯕꯐꯥꯎ ꯎꯅꯤꯕ ꯑꯇꯣꯞꯄ ꯋꯦꯕꯁꯥꯏꯠꯇꯗꯤ ꯑꯗꯨ ꯎꯔꯔꯣꯏꯕ ꯑꯗꯨꯒꯤ ꯈꯦꯠꯅꯕꯗꯨꯅꯤ ꯁꯤꯗ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩ ꯁꯤꯗ ꯂꯩꯔꯤꯕ ꯗꯤꯚꯥꯏꯁꯁꯤꯒ ꯑꯇꯣꯞꯄꯒ ꯈꯦꯠꯅꯔꯛꯇꯣꯏꯁꯦ ꯑꯣꯀꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯋꯦꯕꯁꯥꯏꯠꯁꯦ ꯍꯣꯏ ꯑꯩ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯖꯔꯛꯀꯦ ꯁꯣꯏꯗꯅ ꯄꯥꯔꯇꯤꯀꯨꯂꯔ ꯄꯨꯂꯞ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯍꯥꯏꯇꯥꯔꯦꯅꯦ ꯁ꯭ꯇꯦꯇꯤꯛ ꯋꯦꯕꯁꯥꯏꯠ ꯑꯃ ꯀꯃꯥꯏꯅ ꯍꯣꯁ ꯇꯧꯅꯤ ꯗꯤꯖꯥꯏꯟ ꯇꯧꯊꯣꯛꯑꯒ ꯑꯗꯨꯒꯨꯝꯕ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯟꯗꯛ ꯁꯨꯇꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯕ ꯑꯩ ꯁꯤꯟꯖꯔꯛꯀꯦ ꯃꯣꯁꯂꯤ ꯄꯥꯔꯇꯤꯀꯨꯂꯔ ꯅꯦꯛꯁꯇ ꯑꯃ ꯃꯌꯥꯝꯗ ꯁꯨꯝ ꯊꯝꯅꯤꯡꯕ ꯑꯃꯅ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯔꯒꯗꯤ ꯏꯁꯥꯁꯦ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯅ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯤꯁꯤꯡ ꯇꯧꯍꯟꯗꯕ ꯀꯥꯔꯟ ꯇꯨꯔꯟꯒꯤ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝ ꯆꯪꯕꯤꯗꯕ ꯅꯠꯇ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯐꯣꯟ ꯈꯛꯇ ꯅꯠꯇꯅ ꯏꯁꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯚꯥꯏꯔꯁꯀꯨꯝꯕ ꯏꯟꯐꯦꯛ ꯇꯧꯈꯤꯕꯁꯨ ꯌꯥꯏ ꯃꯁꯤ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯩꯅꯣꯝꯇ ꯎꯠꯆꯒꯦ ꯑꯩ ꯀꯣ ꯗꯤꯐꯣꯜꯠ ꯒꯦꯠꯋꯦꯒꯤ ꯃꯇꯥꯡꯁꯦ ꯗꯤꯐꯣꯜꯠ ꯒꯦꯠꯋꯦꯁꯦ ꯀꯩꯅꯣ ꯗꯤꯐꯣꯜꯠ ꯒꯦꯠꯋꯦꯁꯦ ꯃꯣꯁꯂꯤ ꯔꯥꯎꯇꯔꯒꯨꯝꯕꯅ ꯑꯣꯏꯅꯩꯀꯣ ꯗꯤꯐꯣꯜꯠ ꯒꯦꯠꯋꯦꯁꯦ ꯑꯩ ꯀꯩꯅꯣꯝꯇ ꯎꯠꯆꯒꯦꯀꯣ
ꯁꯤꯗ ꯍꯥꯡꯉꯔꯣꯏꯒꯦ ꯉꯥꯏꯍꯥꯛꯇꯪ ꯍꯣꯜ ꯇꯧꯕꯤꯌꯨ ꯑꯩ ꯀꯔꯤꯝꯇ ꯎꯠꯆꯔꯛꯀꯦ ꯁꯤꯝꯇꯪ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯦꯜꯗ ꯐꯤꯁꯤꯡ ꯇꯧꯔꯛꯄ ꯍꯥꯏꯗꯣ ꯁꯤꯁꯤꯅꯦ ꯃꯤꯅ ꯄꯥꯁꯋꯥꯔꯗ ꯍꯨꯔꯥꯟꯈꯤꯅꯕ ꯑꯟꯑꯣꯊꯣꯔꯥꯏꯁ ꯑꯦꯛꯁꯦꯁ ꯇꯧꯔꯛꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯅꯦ ꯁꯤꯁꯦ ꯗꯦꯠ 19 ꯁꯦꯞꯇꯦꯝꯕꯔ 2019ꯗ ꯄꯨꯡ 4:52 ꯉꯁꯤꯒꯤ ꯃꯦꯜꯁꯦ ꯂꯥꯛꯈꯤꯕꯅꯦ ꯑꯩꯈꯣꯏꯒꯤ support@kumhei.com ꯂꯥꯛꯈꯤꯕ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯃꯦꯜꯁꯦ ꯊꯥꯔꯛꯄꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯣꯒꯣꯒ ꯌꯥꯎꯔꯛꯑꯦ we have received a complaint that your channel has lot of spam videos ꯀꯤꯍꯜꯂꯛꯏꯅꯦ ꯃꯥꯏꯁꯦ ꯁꯨꯝ ꯅꯪꯒꯤ ꯁ꯭ꯄꯥꯝ ꯚꯤꯗꯤꯑꯣ ꯌꯥꯎꯔꯦ ꯑꯗꯨꯅ ꯅꯣꯏꯒꯤ ꯆꯦꯅꯦꯜꯁꯦ 24 ꯑꯋꯥꯔ ꯃꯅꯨꯡꯗ ꯀ꯭ꯂꯣꯖ ꯇꯧꯔꯅꯤ ꯀꯥꯏ ꯀ꯭ꯂꯤꯛꯁꯤꯗ ꯇꯧꯔꯣ ꯑꯗꯨꯒ ꯆꯪꯉꯒ ꯅꯣꯏ 24 ꯑꯋꯥꯔ ꯃꯅꯨꯡꯗ ꯀ꯭ꯂꯣꯖ ꯇꯧꯅꯤꯡꯗ꯭ꯔꯒꯗꯤ ꯁꯦꯝꯗꯣꯛꯍꯧ ꯀꯥꯏꯅꯤ ꯁꯤꯗ ꯑꯩꯅ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯄꯨꯗꯤ ꯃꯁꯤ ꯌꯥꯔꯝꯃꯔꯣꯏ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯩ ꯃꯣꯏ ꯂꯧꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯊꯣꯛꯂꯛꯏꯀꯣ ꯀꯩ ꯊꯣꯛꯍꯟꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯏꯅ ꯁꯤꯒꯤ ꯇꯧꯔꯛꯏꯕ ꯀꯥꯡꯕꯨꯁꯤꯅ ꯒꯨꯒꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯌꯨꯇ꯭ꯌꯨꯕ ꯆꯪꯕ ꯃꯇꯝꯗ ꯄꯥꯁꯋꯥꯔꯗ ꯌꯨꯖꯔ ꯅꯦꯝ ꯑꯃ ꯊꯣꯛꯏꯗꯅ ꯑꯗꯨ ꯊꯣꯛꯍꯜꯂꯝꯃꯦꯕ ꯈꯪꯗꯕ ꯃꯤ ꯑꯃꯅꯗꯤ ꯅꯪꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯣ ꯀ꯭ꯂꯣꯖ ꯇꯧꯈꯤꯗꯣꯔꯦ ꯔꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯤꯡꯉꯒꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯍꯟꯅꯤꯡꯗ꯭ꯔꯒꯗꯤ ꯂꯣꯒꯏꯟ ꯇꯧꯁꯜꯂꯣ ꯍꯥꯏꯕꯗꯨꯗ ꯌꯨꯖꯔ ꯅꯦꯝ ꯄꯥꯁꯋꯥꯔꯗ ꯍꯥꯞꯆꯜꯂꯨꯗꯣꯏꯅꯦꯕ ꯑꯗꯨ ꯍꯥꯞꯆꯜꯂꯝ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯌꯨꯖꯔ ꯅꯦꯝ ꯄꯥꯁꯋꯥꯔꯗꯇꯣ ꯃꯥꯅ ꯈꯪꯈ꯭ꯔꯅꯤ ꯃꯥꯅ ꯄꯥꯁꯋꯥꯔꯗ ꯑꯣꯟꯊꯣꯛꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯣ ꯀꯛꯊꯠꯈꯤꯕ ꯌꯥꯏ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯝꯕ ꯌꯥꯏ ꯁꯣ ꯁꯤꯒꯤ ꯃꯦꯜꯁꯦ ꯀꯃꯥꯏꯅ ꯁ꯭ꯄꯥꯝꯅꯤ ꯅꯠꯇꯦꯁꯦ ꯈꯪꯒꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯌꯥꯝ ꯁ꯭ꯄꯤꯁꯦꯂꯥꯏꯁ ꯑꯣꯏꯕ ꯃꯤꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯈꯪꯗꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯌꯥꯝ ꯑꯗꯨꯗꯤ ꯈꯔ ꯌꯦꯡꯕꯤ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯑꯩꯅ ꯇꯥꯛꯆꯕ ꯌꯥꯕꯗꯀꯣ ꯁꯤꯗꯩꯁꯤꯗ ꯃꯦꯜꯁꯦ YT ꯁꯞꯄꯣꯔꯠ ꯍꯥꯏꯁꯦ ꯌꯨꯇ꯭ꯌꯨꯕ ꯁꯞꯄꯣꯔꯠ ꯍꯥꯏꯔꯤꯅꯦꯕ ꯑꯗ ꯇꯨꯁꯤꯅ ꯑꯩꯈꯣꯏꯗꯅꯦꯕ ꯁꯤꯗ youtube.controller4@mail.ru RUꯁꯦ ꯔꯁꯤꯌꯥꯒꯤꯅꯤ mail.ru ꯗꯒꯤ ꯊꯥꯔꯛꯄ ꯃꯦꯜꯅꯦꯕ ꯁꯤꯒꯤ ꯄꯥꯔꯇꯤꯀꯨꯂꯔꯁꯦ ꯁꯥꯖꯜꯂꯒ ꯊꯥꯔꯛꯄꯅꯦꯕ ꯌꯨꯇ꯭ꯌꯨꯕ ꯃꯁꯛꯇꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯔꯒ ꯁꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣꯁꯤꯃ ꯍꯥꯟꯅ ꯆꯦꯛ ꯇꯧꯕꯤꯔꯣ ꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯃꯦꯜꯁꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯁꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯁꯦꯡꯕ ꯑꯣꯏꯇꯥꯔꯒꯗꯤ youtube.com ꯅꯠꯇ꯭ꯔꯒ ꯒꯨꯒꯜꯗꯒꯤ ꯂꯥꯛꯐꯝ ꯊꯣꯛꯑꯦꯀꯣ ꯁ꯭ꯄꯨꯐꯤꯡ ꯇꯧꯔꯒ ꯁ꯭ꯄꯨꯐꯤꯡ ꯇꯧꯕ ꯀꯧꯏ ꯑꯗꯨꯝꯕꯗꯅ ꯑꯃꯨꯛ ꯁ꯭ꯄꯨꯐꯤꯡ ꯇꯧꯔꯒ ꯊꯥꯔꯛꯄꯁꯨ ꯌꯥꯏ ꯌꯥꯕꯨꯗꯤꯀꯣ ꯑꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯁꯨꯝꯕ ꯃꯦꯜꯁꯦ ꯑꯗꯨꯝ ꯁꯣꯝꯒꯤ ꯄꯥꯁꯋꯥꯔꯗ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯒꯗꯤ ꯁꯨꯝꯕꯁꯦ ꯊꯥꯔꯛꯏ ꯑꯇꯣꯞꯄ ꯃꯦꯜ ꯑꯃꯁꯨ ꯎꯠꯆꯒꯦ ꯁꯤꯁꯤꯅ ꯁꯦꯜꯁ ꯗꯣꯠ ꯁꯤꯅ ꯑꯥꯏꯗꯤꯁꯦ ꯀꯩ ꯂꯝꯅꯣ ꯈꯪꯗ꯭ꯔꯦ ꯑꯥꯏꯗꯤꯁꯦ ꯑꯝꯇ ꯌꯦꯡꯁꯦ ID domain ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤꯅꯦ ꯑꯥꯏꯗꯤꯁꯦ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯇꯣꯞ ꯂꯦꯚꯦꯜ ꯗꯣꯃꯦꯟꯅꯤꯀꯣ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃꯗꯒꯤ ꯊꯥꯔꯛꯄꯅꯤ ꯁꯤꯁꯦ we are closing all the old version of your mailbox ꯁꯤꯁꯨ ꯀꯗꯔꯅꯦ ꯁꯤꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯤꯁꯨ ꯆꯪ ꯃꯇꯝꯗ ꯁꯤꯒꯤ upgrade to new mail version ꯁꯤꯗ ꯃꯦꯠꯂꯒ ꯆꯪ ꯃꯇꯝꯗ ꯒꯨꯒꯜꯒꯤ ꯌꯥꯍꯨꯒꯤ ꯌꯨꯖꯔ ꯅꯦꯝ ꯄꯥꯁꯋꯥꯔꯗ ꯅꯝꯐꯝꯗ ꯊꯣꯛꯂꯛꯑꯦ ꯑꯗ ꯑꯩꯅ ꯁꯤ ꯃꯨꯟꯅ ꯆꯦꯛ ꯇꯧꯍꯧꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯌꯨꯖꯔ ꯅꯦꯝ ꯄꯥꯁꯋꯥꯔꯗꯇꯣ ꯑꯩꯒꯤ ꯃꯦꯜꯁꯤꯒꯤ
ꯌꯥꯎꯈꯤ ꯇꯥꯔꯒꯗꯤ ꯃꯥꯅ ꯑꯩꯒꯤ ꯃꯦꯜꯁꯤꯗ ꯀꯩꯀꯩ ꯌꯥꯎꯕ ꯏꯝꯄꯣꯔꯇꯦꯟ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯌꯥꯎꯕꯗꯣ ꯂꯣꯏ ꯂꯧꯊꯣꯛꯈꯤꯕꯁꯨ ꯌꯥꯏꯀꯣ ꯁꯤꯒꯨꯝꯕꯁꯨ ꯂꯩ ꯑꯃꯁꯨ ꯂꯩꯔꯦ ꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯃꯦꯜ ꯉꯥꯛꯇꯅꯤ ꯐꯤꯁꯤꯡ ꯃꯦꯜ ꯉꯥꯛꯇꯅꯤ ꯁꯤ ꯍꯣꯠ ꯃꯦꯜꯗꯒꯤ ꯊꯥꯔꯛꯑꯦ ꯌꯥꯍꯨ ꯁꯥꯔꯒ ꯁꯤꯁꯨ ꯌꯥꯍꯨ ꯑꯦꯀꯥꯎꯟ ꯑꯞꯗꯦꯠ ꯌꯣꯔ ꯑꯦꯀꯥꯎꯟ ꯁꯤꯒꯤꯁꯤ ꯃꯁꯥꯅ ꯀꯩꯅꯣꯅꯁꯨ ꯕ꯭ꯔꯥꯎꯖꯔꯅꯁꯨ ꯗꯤꯛꯇꯦꯛ ꯇꯧꯔꯦꯀꯣ ꯏꯒꯅꯣꯔ ꯗ ꯔꯤꯛꯁ ꯇꯧꯔꯒ ꯌꯦꯡꯉꯁꯤ ꯁꯤꯒꯤꯁꯦ ꯁꯤꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯦꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯁꯣꯝꯒꯤ ꯏꯃꯦꯜꯗ ꯏꯃꯦꯜꯗꯨ ꯁ꯭ꯄꯨꯐ ꯇꯧꯔꯒ ꯐꯤꯁꯤꯡ ꯇꯧꯔꯒ ꯄꯥꯁꯋꯥꯔꯗ ꯌꯨꯖꯔ ꯅꯦꯝ ꯂꯧꯊꯣꯛꯈꯤꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯇꯦꯛꯅꯤꯛꯁ ꯃꯌꯥꯝꯁꯨ ꯇꯧꯏ ꯁꯣ ꯃꯌꯥꯝꯅ ꯈꯤꯇꯪ ꯑꯦꯋꯦꯌꯔ ꯑꯣꯏꯕꯤꯌꯨ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯒꯤ ꯁꯤ ꯑꯗꯨꯝ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯒꯤ ꯃꯦꯜꯗ ꯇꯧꯔꯛꯄ ꯌꯥꯏ ꯋꯥꯆꯦꯞꯇ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞꯇꯅ 100 GB ꯐꯪꯅꯤ ꯀꯥꯏꯅ ꯃꯦꯁꯦꯖ ꯃꯌꯥꯝ ꯂꯥꯛꯑꯒ ꯃꯦꯁꯦꯖꯇꯨ ꯃꯦꯠꯂꯨꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯃꯌꯥꯝꯗ ꯃꯊꯟꯇ ꯔꯦꯄ꯭ꯂꯤꯀꯦꯠ ꯇꯧꯈꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯅ ꯑꯦꯅꯤ ꯂꯤꯡꯛ ꯊꯥꯔꯛꯄ ꯃꯇꯝꯗ ꯌꯥꯔꯤꯈꯣꯏ ꯃꯦꯠꯄꯤꯗꯅꯕ ꯃꯨꯟꯅ ꯄꯥꯕꯤꯔꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕꯤꯔꯒ ꯑꯦꯅꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯏꯚꯟ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯀꯦꯜꯗ ꯉꯔꯥꯡ ꯅꯍꯥꯟ ꯑꯣꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯂꯤ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯕꯤꯔꯒ ꯏꯁꯥꯅ ꯑꯦꯖ ꯑ ꯔꯦꯁꯄꯣꯟꯁꯤꯕꯜ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯋꯥꯈꯜ ꯈꯟꯊꯕꯤꯔꯒ ꯁꯤꯌꯔ ꯇꯧꯕꯤꯔꯨꯅꯨ ꯌꯥꯔꯤꯈꯣꯏ ꯚꯦꯂꯤꯠ ꯑꯣꯏꯔꯦ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯚꯦꯂꯤꯠ ꯑꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯃꯌꯥꯝꯁꯦ ꯄꯪꯂꯧꯗ ꯂꯧꯅꯩ ꯕꯠ ꯀꯣꯔꯣꯅꯥꯒꯤ ꯑꯁꯦꯡꯕ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯐꯝꯗꯤ ꯁꯤꯗꯩꯁꯤꯗ ꯆꯪꯕꯤꯌꯣ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯦ MOHFW.gov.in ꯁꯤꯁꯤꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯋꯦꯕꯁꯥꯏꯠꯅꯤ ꯃꯈꯣꯏꯒꯤ ꯁꯤꯗ ꯎꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯁ꯭ꯇꯦꯠ ꯋꯥꯏꯖ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯕꯅꯤ ꯍꯧꯖꯤꯛ 300 ꯈꯔ ꯍꯦꯟꯅ ꯂꯩꯈ꯭ꯔꯦ ꯁꯤꯒꯨꯝꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯑꯦꯛꯁꯦꯁ ꯇꯧꯕꯤꯌꯨ ꯏꯟꯇꯔꯅꯦꯠꯁꯨ ꯄꯥꯏꯔꯦ ꯃꯌꯥꯝ ꯒꯨꯒꯜꯁꯨ ꯁꯔꯁ ꯇꯧꯕ ꯍꯩꯔꯒ ꯑꯂꯥꯟꯕ ꯄꯥꯎ ꯃꯌꯥꯝꯗ ꯁꯨꯝ ꯃꯜꯇꯤꯄ꯭ꯂꯥꯏ ꯁꯨꯝ ꯇꯧ ꯂꯩꯔ ꯇꯥꯔꯒꯗꯤ ꯃꯤ ꯃꯊꯃꯣꯏ ꯁꯣꯟꯕ ꯃꯤꯗꯗꯤ ꯌꯥꯝ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯦꯖ ꯑ ꯔꯦꯁꯄꯣꯟꯁꯤꯕꯜ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯐꯣꯟ ꯄꯥꯏꯔꯒꯗꯤ ꯚꯥꯏꯔꯦꯜ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯟ ꯑꯅꯧꯕ ꯑꯃ ꯂꯥꯛꯏꯕꯁꯦ ꯚꯥꯏꯔꯦꯜꯒꯤ ꯇ꯭ꯔꯦꯟꯁꯦ ꯁꯤ ꯇꯧꯗꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯣꯀꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯇꯨꯡꯒꯤꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩ ꯃꯊꯪ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯂꯥꯏꯚ ꯍꯣꯏ ꯌꯥꯔꯤꯈꯣꯏ ꯂꯥꯏꯚꯇ ꯇꯧꯁꯤ ꯃꯌꯥꯝꯅ ꯂꯥꯏꯚꯇ ꯇꯧꯁꯤ ꯍꯥꯏꯔꯕꯅꯤꯅ ꯋꯦꯕꯁꯥꯏꯠ ꯑꯃ ꯁꯥꯕꯒꯤ ꯑꯣꯔ ꯑꯗꯨꯃ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯃꯅ ꯍꯥꯎ ꯏꯟꯇꯔꯅꯦꯠ ꯋꯔꯛꯁꯇꯣ ꯑꯗꯨꯗꯩꯗ ꯑꯩ ꯁꯕꯅꯦꯇꯤꯡꯁꯨ ꯌꯥꯎꯅꯕ ꯍꯣꯠꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯣꯀꯦ ꯃꯦꯝ ꯊꯦꯡꯛ ꯌꯨ ꯃꯦꯝ